19 नाखम थेंगना वानरिबा मतम मसिदा सूर नोमलग चाबा मी सिंगना अयाम्ब ओइबना मरुप टेंडर लोइनना थागी सेंदोय अमदी मंथली कलेक्शन डेली कलेक्शन हारिबा सिंग असि मतम खरदंग लेपिननबा अपुनबा मैरा पाइबि टेक्चमगी माइकैदगी मरी लेनबा सिंगदा नोलुकचरी सुबा नोंबा यारबा मतमदा हारिबा सिंग असि हानगुमना अदुमक मखा चथबियो हाइदुना नोलुकचरी खंगन जरिबा सिंग एस असंगबी देवी एल सनाहनबी देवी एस तोंबा देवी टेक्चम मंगोबी देवी एल इवेमा देवी अपुनबा मैरा पाइबी टेक्चम Office of the Citizen Association for Rural Development Cart Wabagai Hariba Association asigi maikaidigi kariguma mutang khanganjari Microfinancing na paisa thadabiduna imung manunggi mateng kaya marum pangbiri loina na matung dasu kaya rakhana mateng pangbirakini adubu hauzi pandemic oiraba COVID-19 gi laina asina maram oiduna senfam sing asi singat pamatamda sura nomlaga chajaba kaya marumdi awaba oiri haibadi kathel hangdaba amadi nongmagi sufam nomfam leitabana Microfinancing asigi paisa singat pada awaba amu oiri maram asina microfinancing na matam kharadi collection asi lakpidanaba haizari ba punba lekaidi wabagai kadajit wabagai makha lekai wabagai kairak lerak chauba wabagai mayai lekai wabagai tingel lekai wabagai tera urak wabagai mairembam wabagai thambal chingya wabagai yangbi maning amadi mamang loinana wabagai awang lekai matam khara leraga suba nomba yaraba matam aduda hanagumna adumak paisa singatchage masigidamak microfinance tawbiriba singna warobidanaba nolukchari khangan zariba SK Sorjit President Citizens Association for Rural Development Cart Wabagai Nungaiba pau Masana masabu thabak pijaba yaraba course khara leijari hauziki matamgi facility punamak phanglaba YK College Wangjingna thabak phangdribana hasingda kanagadaba matamga chunaraba chanaraba Bachelors of Vocational 3 years degree coursing hangzari University Grants Commission gi National Skill Qualification Framework New Delhi na ayaba piraba amasung Manipur University de affiliation tawraba coursing aduri अहानबदा हॉर्टिकल्चर अनि सुबदा इंफॉर्मेशन टेक्नोलॉजी अहुम सुबदा फूड प्रोसेसिंग मरी सुबदा फैशन डिजाइनिंग हारिबा कोर्सिंग असि तंबगी खुदोंचाबसि लौबी महिगिथा 10+2 फॉर्म फंगफमदी YK कॉलेज वांगजिंग एप्लीकेशन की फॉर्म असि अक्टोबर की तांग 9 दिगिन अक्टोबर की तांग 18 फावदा एप्लीकेशन फॉर्म असि फंगबिगनी लोइनाना फॉर्म थाजिनबगी अरोइबा मतम अक्टोबर की तांग 18 इंग्लिश सिंगनी कुन काउंसलिंग फॉर एडमिशन 20 अक्टोबर 2020 अकोबा मरोल की दबा कॉल तोबिरो ऑफिस ऑफ द नोडल ऑफिसर YK कॉलेज वांगजिंग 8575844854 अमुकहना 8575844854 मियामगी मफमदा नुंगाइरबा पाउजल अमतंग BK एजेंसी हैरोक बाजार की माइकैदगी पिजरी मदुदी योट सेमेंट अमसुंग दाइना जिंगा मखल सुना BK एजेंसी हैरोक बाजार दा लेजरी लोइनना हाइरिबा पोलम सिंग असि लौबु मतमदा गाड़ी की चार्ज फ्री ओइजगनी लोइनना दुकान सिंग द योनबगिसु होलसेल दा फंगबिगनी पाम्बिबा इसिल इनाउ सिंग ngasi magtana biu BK एजेंसी हैरोक बाजार हेन कुपमरोल खंगमिनिंग बसिंगना कॉल तौबिरउ 8730092186 अमुक्तंग हन्ना 8730092186 BK एजेंसी हैरोक बाजार हौजे मुक्ताबिरसी हलो ताबिनिंगबा लाइव फोन इन प्रोग्राम की थोरम ngasi halo tabiningbा लाइव फोन इन प्रोग्राम की थोरम असि गिदमक थमजरीबा मोबाइल नंबर अमुक्तंग निंगसिंगजरी 8119071110 अमुक्तंग हन्ना ngasi gi wana थमजरीबा मोबाइल नंबर असि mahausa mayamna tawbiramba 7630944377 हारिबा नंबर असि हौजिक करिगुंबा खरदगी याखिदबा नंबर मोरकांदा कोगी अयुक नुंथिन कोगी अदमक
ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔ ꯍꯥꯏꯖꯕ ꯇꯥꯏ 8119071110 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯧꯖꯔꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯔꯨꯞꯁꯤꯡꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯗꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯈꯟꯅꯅ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔꯁꯤꯡ ꯈꯛꯇꯃꯛꯀꯤ ꯑꯣꯏꯅ ꯑꯈꯟꯅꯅ ꯁꯤꯟꯖꯕ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯅꯤ ꯍꯧꯖꯤꯛ ꯅꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯁꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯀꯣꯂꯔ ꯉꯥꯏꯖꯕ ꯑꯣꯏꯅ ꯃꯌꯥꯝ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯃꯤꯟꯅꯁꯤ ꯍꯜꯂꯣ 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 ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝꯅꯤ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯁꯤ ꯈꯪꯖꯒꯦ ꯇꯔꯥꯝꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯌꯥꯝꯕꯦꯝ ꯁꯥꯝꯀꯦꯁꯣ ꯁꯥ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯀꯔꯝꯕ ꯈꯣꯏꯗꯥꯖꯕ ꯄꯥꯝꯕꯤꯕ ꯏꯁꯩ ꯈꯟꯕꯤꯒꯗꯧꯕ ꯂꯩꯒꯦ ꯉꯁꯤꯁꯤꯕꯨ ꯑꯍꯥꯟꯕ ꯀꯣꯂꯔꯁꯨ ꯑꯣꯏꯕꯅꯤꯅ ꯅꯪꯁꯨ ꯃꯧꯅꯤꯒꯤ ꯔꯣꯁꯤꯕꯤꯅꯥꯅ ꯁꯛꯄ ꯌꯨꯝ ꯄꯥꯟꯖꯔꯣ ꯌꯥꯗꯦ ꯆꯠꯆꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯏꯁꯩꯗꯨ ꯇꯥꯖꯒꯦ ꯁꯥ ꯍꯣꯏ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯈꯛ ꯈꯟꯕꯤꯔꯛꯏ ꯏꯁꯩꯁꯤꯃꯛ ꯊꯥꯅꯅꯕ ꯍꯣꯠꯅꯖꯒꯦ ꯏꯁꯩꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯅꯤ ꯇꯥꯃꯤꯟꯅꯒꯗꯧꯕ ꯏꯁꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯒꯗꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯁꯥ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯍꯥꯏꯕꯤꯌꯨ ꯇꯔꯥꯝꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯊꯤꯌꯥꯝ ꯏꯅꯥꯎꯕ ꯗꯦꯡꯒꯤꯗꯒꯤ ꯄꯛꯀꯥ ꯑꯩ ꯏꯆꯥꯅꯨꯄꯥ ꯀꯤꯔꯟ ꯁꯥꯕꯁꯤꯅ ꯌꯥꯖꯔꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯥꯏꯕꯝ ꯔꯣꯁꯤ ꯕꯤꯅꯥꯒꯤ ꯅꯥꯏꯇꯣꯡ ꯈꯣꯟꯖꯦꯜꯗ RK ꯑꯃꯔꯖꯤꯠꯅ ꯁꯩꯔꯦꯡꯕ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯁꯩꯔꯥꯡꯕ ꯅꯪꯁꯨ ꯃꯧꯅꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯏꯁꯇ꯭ꯔꯤꯃꯔꯒꯤ ꯀꯣꯜ ꯉꯥꯏꯅ ꯉꯥꯏꯅ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ
ꯃꯇꯨꯡꯗ ꯃꯥꯕꯨ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯔꯛꯂꯦ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯔꯛꯂꯦ ꯂꯦꯞꯂꯔꯦ ꯑꯁꯨꯝ ꯏꯃꯥꯡꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯔꯦ ꯀꯧꯔꯦ ꯑꯩꯗꯤ ꯀꯧꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯦ ꯑꯩꯗꯤ ꯀꯧꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯄꯥꯟꯖꯔꯔꯣꯏ ꯌꯥꯗꯦ ꯆꯠꯆꯔꯔꯣꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯛꯇꯝꯅ ꯀꯧꯔꯦ ꯑꯩꯗꯤ ꯀꯧꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯦ ꯑꯩꯗꯤ ꯀꯧꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯔꯦ ꯑꯩꯗꯤ ꯀꯧꯔꯦ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ Hello. हेलो सर अहनबदा इसागी मिंगल लेफम गसी खंगजगी सर आई क्यांगई राफिक अहमद रफिक थगसरी कोगी डायमंड रेडियो की यूट्यूब ता यामना थवा यामना ताबीबा इनाव कोगी कॉल तोबिरक प थगसरी करम बखोता जबे सही खनबी गदबो लेगी रफिक सर कोई चाइना फिल्म की ने हाइबियो मसीदी कोई लाइव स्ट्रीमिंग दा लेबा इसेजन मैम दा डेडिकेट तौजरगेबा होय नुबीना सकपोइन खंजरगे पुष्परानी ना सकपा हाइबियो कनो लैनम हाइब्रो कनो इसेम लेबदो होय लेनम तिंखंग तो इसेदो तिंखंग दो अदुगी दो खंजरगे होय होय इसे सिमक थाजगे अदुदी इसे से रफिक मैम पुना तामिनबा यारब्रा तोंगान बा कोगी ताबिनिंगबा कोगी इसागी इमु मनुंगी म्यूजिक हाबिया कोई हाबिगी दबुल लेरिब्रा कमाय तौरी रफिक सर मिंग हाइजर कोई यूट्यूब ता लेबिरेबा कोई इसेजन मैम दो वन डेडिकेट तौजरगे फरे फरे अदुदी रफिक ना पाम्बिरिबा कोगी इसे सिमक थाजगे मैम पुना इसे तामिनसी मथंगी स्ट्रीमर की कॉल गायना गायना Laina mamada thamoy ho
हेलो हेलो गुड इवनिंग सर गुड इवनिंग अहानबदा इसागी मिंगा लेफमगा खंगजहोगे सर कॉल तौजरइजे लमजाव लकाइदगी सनाथोई कुजमने सर थागसरी सनाथोई कोई मतम से खतंग कोई लटना कॉल तौबिरक थागत फोंदोक्सरी ngasi khonjel tajare inaugi tabining bise habiu karam bise tasige सर उथमान फिल्म की टाइटल सॉन्ग असीगी इंग्लबा थाबन से तौबो से ताजरगे सर hoi ngasi gi inglaba thabal se yamna phajaba isai mix yamna tabda nungai bise ni ado isai se koi gi tabining ba maru mapang gi ming se habidringa gi mangoina na inaugi khonjel di maten dan tathoksidana ओइ सर मते सकता के hoi hoi adudi maten dan khudol tambiro adugi matungda inaugi tabining ba maru mapang singi ming adama haibiu ko काइक्रसनु सागतरुबा आशा कयासे अमुक हिलरोइ नंगोंदा अमुक हिलरोइ नंगोंदा नंगी थमोइदि खंगदना नुसिरुबा ऐतगी इरालनी ऐतगी इरालनी कैसा चलो संजरागे adudi inaugi tabining ba maru mapang singi ming se haibiu सर डायमंड रेडियो मु थवाई याम ताबीबा यूट्यूब ता लाइब्रेरीबा लिसनर में पुनम को तामी जगे सर ngasi hoi adudi fare inauna pambiri bisai khudol tamjage pusparani amadi chingguniam ani ge punba khonjel da rajen yengkopomna serengba sori senjamna serangba isai mayam punna taminasi film u thambal film gi sei नशीगी इंग्लबा थावल से मैशा लांगली ऐंगोंददी नशीगी इंग्लबा थावल से मैशा लांगली ऐंगोंददी शीथर कनु यादे ऐगी इकाई खंद पीरांग से ऐगी इकाई खंद पीरांग से आसिन की सादिया छवाल है चाँद मने नीक कुंबे आसिन की सादिया छवाल है चाँद मने नीक कुंबे इजुं रो मने नीबे 인자이지만 가르쳐부 가르쳐이부 가르쳐이부 가르쳐부 Patana thalami mapoksina nushibani damak aina lepangdare awat patana thalami mapoksina nushibani damak aina Sheena, yai pahau nama, lapthok cheregi. Maru binu aibu, maru binu aibu.
中那一样嘛，个人说，unsana kitin iri pajamaning, minjung na iyam ma,个人说，unsana kitin iri pajamaning, atan si chana rang bomti, kona saganing kahal sama. Hello. Hello. Ahanbada isagi minga leifung haibiu. Sarai kon tawjere je singtham dagi abe kavita sapam. Thakasari abe kavita karamba khoida jabe sei khanbi gadau lege. Rami thauna sakpa palem kan thawgi ya thangin duna tawgi sei da taje. Hoi. Isai semak thana na bohona jage do isali be magi tabining ba maro pang singi ming haibi gadau leibra. Sar tabining ba se ko YouTube ta tabi riba igi ise singi bung sing mayam pulaka dum tabi najaraga. Hoi. Ado ngasigi ko gi isai sing se mayam da dedicate tawba ko gi tawrga tamin nagi ana ko gi haibirak pakanda ko gi streamer da leriba miyo sing se ko gi like to birai khoba khobire ichal bu yamna thagat birai nungai jai adu ichal gi pambiri bi sai khudol tamjage ranbir thauna gi ko gi khonjel da ko masa mangna serang ba palem pan thaugi haidna seuri bi sai simak mayam puna mathangi caller ngai na isai taminasi. Thank you sir. Thagasari. Nang buta mo'y siya na nung siya
Hello. Hello. अहꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ. Sir, ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯎꯖꯣꯝꯗꯒꯤ ꯒꯤꯇꯥꯅꯤ. ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯈꯣꯏꯗꯥꯖꯕ ꯏꯁꯩ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ? Sir, ꯉꯁꯤꯗꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯨꯡꯖꯥꯜꯂꯛꯄ ꯊꯣꯏꯅ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯦ ꯂꯥꯛꯆꯤꯜ ꯂꯩꯕꯤ ꯃꯌꯥꯝ ꯂꯥꯛꯆꯩ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯇꯤꯖꯔꯦ. ꯑꯗꯨꯁꯨ ꯑꯗꯨꯗ ꯇꯥꯖꯒꯦ ꯁꯥꯔ. ꯅꯨꯡꯉꯥꯏꯖꯩ. ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ. ꯑꯩꯈꯣꯏꯁꯨ ꯉꯪꯕꯤꯌꯣꯗꯅ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯇꯧꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯩꯁꯦ ꯏꯁꯥꯅ ꯉꯪꯊꯣꯛꯄꯤꯔꯦ, ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯒꯗꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ. Sir, ꯄꯆꯣꯏ ꯂꯥꯏ ꯍꯔꯥꯎꯕꯝ ꯂꯝꯄꯥꯛꯀꯤ ꯖꯃꯥꯖꯦꯝ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯥꯎ, ꯑꯗꯨꯒ ꯄꯤꯌꯩ ꯁꯔꯣꯗꯥꯁꯥꯅꯤ, ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯗꯨꯝ ꯇꯥꯖꯔꯒꯦ ꯌꯥꯅꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯐꯔꯦ. ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯁꯩꯁꯤꯃꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ. ꯕꯤꯇꯜ ꯆꯣꯡꯊꯥꯝꯒꯤ ꯅꯥꯏꯇꯣꯝ ꯈꯣꯟꯖꯦꯜꯗ ꯔꯣꯖꯤꯠ ꯆꯣꯡꯊꯥꯝꯅ ꯁꯩꯔꯦꯡꯕ, ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯏꯁꯇ꯭रीꯃꯔꯒꯤ ꯀꯣꯜ ꯉꯥꯏꯅ ꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ. jalaktai thoina henna fajaribi nungsi thoibi mayam laktai thoina henna nungsi ribi jenglo henbi nu jalaktai thoina henna fajaribi nungsi thoibi mayam laktai thoina henna nungsi ribi laktak na thamoi sida paukhom kaya chaliba thamoi sengi lai sarang se aigi oiba fanjege laktak na thamoi
ꯄꯨꯕ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯗꯤ ꯋꯥꯈꯜꯁꯤꯡꯅ ꯅꯅꯥꯛꯇ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯗꯤ ꯋꯥꯈꯜꯁꯤꯡꯅ ꯅꯅꯥꯛꯇ ꯆꯜꯂꯤꯕ ꯊꯃꯣꯏꯁꯤꯡꯗ ꯂꯩꯁꯥ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯐꯖꯕꯤ ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯆꯕꯤ ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯐꯖꯕꯤ ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯆꯕꯤ ꯑꯣꯏꯖꯅꯤꯡꯉꯤ ꯅꯪꯕꯨꯗꯤ ꯊꯃꯣꯏꯁꯤꯡꯅ ꯑꯩꯇꯒꯤ ꯌꯦꯡꯂꯤ ꯈꯨꯗꯤꯡ ꯐꯖꯕꯤ ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯆꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥꯂꯛꯇꯩ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯔꯤꯕꯤ ꯅꯨꯡꯁꯤꯊꯣꯏꯕꯤ ꯃꯌꯥꯝꯂꯛꯇꯩ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯤ ꯂꯥꯡꯇꯛꯅꯔ ꯊꯃꯣꯏꯁꯤꯗ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯜꯂꯤꯕ ꯊꯃꯣꯏꯁꯤꯡꯒꯤ ꯂꯩꯁꯥꯔꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ ꯂꯥꯡꯇꯛꯅꯔ ꯊꯃꯣꯏꯁꯤꯗ ꯄꯥꯎꯈꯨꯝ ꯀꯌꯥ ꯆꯜꯂꯤꯕ ꯊꯃꯣꯏꯁꯤꯡꯒꯤ ꯂꯩꯁꯥꯔꯪꯁे ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦ हेलो हेलो अहनबदा इसागी मिंग लेफुंगा हाइबियो लामैदोंदगी जॉनसन जॉनसन खोइदा जबैसे हाइबियो करमबैसे तासिगे सुरमाना सकपा कवर सॉन्ग खोयुम गुमना सकलोतपा नोंथांग गुमना चिमांबो तबदो ताजेगी होय इनाउगी खोंजेल सु यामना खोगी इंगना तपना दमक ताबदि यामना नुंगाइजै थागजरी सेसु मतेम तंग खुदोल तमदना तहान बिरमे ताबिनिंगबा मरो अपांग सिंगी मिंग हाइबिगदौबो लेब्रा ngasiगी खाहेके लामैदोंदगी सदानंदा प्रेमजीत एलांखामुपीदगी कृष्णकांता सदानंदा ओगाइदगी ओलिवास सूर्यकांता ललित चंद्र अमदी डायमंड यूट्यूब ताबिरो पुनमक ताजरेगे थागचरी सुरमास्तनोगी नाइतोम खोंजेल द टोनी अहिबमना खोगी नौना रिमिक्स तौदनो को मयाम द खुदोल तंबिरिबा खोयुमगुमना सकलोतपा हाइदना सेवरिबा सेसकलिबि सुरमास्तनोगी खोंजेलनी तामिनसी
ngasi live streaming da tabiriba channel sigi nungsijarba streamer sing khaktagi oina thamjaba halo tabiningba live phone in program ki thorum masigi aruiba caller lokhasage kanano haiba toi khoi mam punna yengminasi. Hello. Hello, good evening, Dana Singh. Good evening. Isagi mingalai phonga haibiyo. Dana Singh ai china mamal kai dei sing khai moira. Thagasari sing khai khota jabai se haibiyo isa akhoi gi inauna sunga sigi oina de aroiba caller su oigadoi ni ko. Oi, Dana Singh aroiba bidai film gina. Haibiyo. MK Zit ki mayekta Khunjoi Kumar ga Sunita ne pram ga sakwa Khunjoi Kumar asamang ne music piba thamoi tawda doi tajage. Hoi hoi ado khoi gi inau sidi yamna nahani eduga hoji ji haibire bi sei sidi adu ki matik liraba ko yamna sutha tabada nungai ge doba adugum bi sei am ka khanbire sei si khoi gi inau na naha moi na sei yam ada khoi gi ariba pambiru ri basi kamdong na pambi bana tentak na thambiram ba yabra. Hai Dana Singh hojikan gi mayek sing ge ari bani hena phadara kom oire hojikan gi duga aduna ari bani me ki yamna junung shiba adagi ai imanaba amma khagda da su dedicate tawjege sei yam tanaba mangonda. Hoi hoi adugi oina khanjarabu. Haibiyo. Moirandagi thoiba hujikna Pune da engineering tambagi leiba maga amadi damediwo ga thawayang tabiraba maru mapang sing amadi simmer da tabiraba mayam pumnam ka tajagi aduga dedicate ai hujiki imanaba thoiba duga adagi call phangawdaba mayam ga mayam si de dedicate tawjage. Hoi hoi ado hujik ko gi inau gi imanaba Pune da leiriba miyoi sidi aduma hujise live tabiribra kamai tawrige. Hoi Dana Singh live tabane mate ado live prati thoktabane adi tabane. Hoi nungai sei inau na pambiri bi sei inau gi maru kalona na khoi myam punna taminasi ngasi gi aroiba caller su inau no oire matung da lakpa call lokhasararoi masigi damak tabiri bising na ngakpigani hojik adom na tam khoi gi khudul na tajagi haidana khanbirek liba aroiba bidai film asidagi Khunjoi Kumar amadi Sunita ani ge punba khonjel da MKZ na serengba Khunjoi Kumar na serang bi sei simak mayam punna taminasi aroibi seina. Thamoi thamoi aigi thamoi thamoi nungda nangi saktam yekli wakhal 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 aigi wakhal wakhal nungda nangi wakhal khali thamoi 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 aigi thamoi thamoi nungda nangi saktam yekli wakhal 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 aigi wakhal wakhal nungda nangi wakhal khali ri 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 thamoi ase nangi oina lauro e wakhal ase nangi dama ngaure niku khudi uning duna laire urururururu tasat pure laita pungsu khangde thamoi ase nangi oina lauro wakhal ase nangi dama ngaure niku khudi uning duna laire tasat pure laita pungsu khangde tumle tumna mangdawi chatle chatra
मित्ता उई तुमले तुमना मंदा उई चले चटना मित्ता उई लाइरिक पारे खोई जंगदे नाहाक्ताबु निंगसिंगी लाइरी पारे होई जंदे ना हटाबु निंगसिंगी वाखल 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 ऐगी वाखल वाखल नुंदा नंगी वाखल खली थमोय 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 ऐगी थमोय थमोय निंदा नंगी सक्तम येगली री 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 Adoptuna Chakrabadi Nanna Pirabani Mikutuda Vidai Mungkam ani suba pamde aidi Turururururu lawang apnoy kaina khudon bidai Adoptuna Chakrabadi Nanna Pirabani Mikutuda Vidai Mungkam ani suba pamde aidi lawang apnoy kaina khudon bidai Nanggidamak hingge kan punsilay pun ngairi ay Nanggidama hingge kan pun silay pun ngairi ay manglan kaya mangli ay nung sinata ubiro Manglan kaya mangli ay nung sinata ubiro thamoy 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 ay di thamoy thamoy nungda nanggi saktam yekli Wakal 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 ay wakal Wakal nanggi wakal kali ri 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 इसेसिंग असि तहनजखिबगा लोनेना हौजिकी ओइनादि मतंग असिदा ngasiगी ओइना सिंजबा डायमंड रेडियो की यूट्यूब ता ताबिरिबा चैनल असिगी नुसिजरबा लिसनर सिंग खक्तमकी ओइना सिंजबा हलो ताबिनिंगबा लाइव फोन इन प्रोग्राम की थौरम मतंग असिदा लुसिंजरी ngasiगी थौरम असिदा कॉल तोबिरतुना सरुयाबी किबसिंग अमदि थौरम असिदा कॉल तरुकलगसु लाइन फंगहौद्रबा नुसिजरबा लिसनर सिंग निंगनबा तौबिगनु मथंगी खुदोंचाबा अमदा सोइदनमकी कॉल फंगबो ओइबियु हाइजबगलोनना हौजिकी ओइनादि मतंग असिदा हलो ताबिनिंगबा लाइव फोन इन प्रोग्राम की थौरम लुसिंजरी हांगदोकजरे याइफबी आई केयर खांगबोक बाजार
ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤꯔꯛꯎ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯄꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 7395957341 YK College Wang Kavidani Fundremem Zubidabu Tagat Pondokshari. Nungsang Matam Sana Naba, Chikpa Bomba, Manung Changba Yadaba, Manung Toyna Sangingba, Kwang Naba, Lengba Naba Kudimuk Adu, Dak Amutang Takpada Pungpo for Haina, Diamond Radio Gimatang Madambu Hanna Tagat Pondokshari, Tagat Pa Pondokshari Ba, Chandra Kumar Singh Thawal, Kanabiu Tanabiu, Kavidani Fundremem Zubida, Bengun Baka, Main Road, Akupa Marol Gidamak Call to Birau, 940-2783-274, Amutanga Hanna. 940-2783-274 Lying Jari Naurem Pharma Kaksingda Dr. Rocky Sign Specialist na Nomizing Ningthokaba Yumzakaisa Sagolsen Amadi Thang Dinamit Kudingi Ayupung Tara Dagina Nungtil Pung Ani Fawda Lakvidana Hek Pokpa Dagina Tahi Tara Mari Fawgi Manung Dalaiba Angang Singdanaba Layong Sing Lying Jari Angang da Lok Lahok Toba Furi Tokpa Saning Tangba Poktaba Angang Sawan Tiba Angangi Skin Oiba Lina Sing Lunana Angang Normentadaba Koki Oiba Lying Sing Lying Jari Lunana Dr. Supriya Singh Tham ENT Surgeon MS ENT Gold Medalist Dr. Asina Ningthokaba Yumjagisa Irai Amasung Thang Janamit Kudingi Ayupung Tara Dagina Nungtil Pung Ama Pawbada Lakviduna ENT Gi Oiba Laina Sing Kok Sikpa Kok Ngauba Naton Punba Naton Mahisenba Naton Manam Fawdaba Alti Khanba Sinus Laiba Lunana Nangangba Natadaba Thyroid Laiba Tonsil Laiba Khonjal Sithaba Amadi Khou Pomba Asina Singba ENT Gi Oiba Layong Sing Lying Jari Pamafam Naurem Pharma Kaksing Bazar near Azad Hall Henakupa Marol Khangbining Basingna call to Birau 8974-885395 Amungtanga Hanna 8974-885395 Sambram GP के उपप्रधान मोइरांग थेम ओंबी इंदिरा देवी की माइकैदगी खोंगजोम शिवनगर केबचिंग असिदा सेंदोई शेलेब थागी थखाईगी लोइनाना टेंडर अमदी मरुपना चिंगबा लोइनाना माइक्रोफाइनेंस की सेल खोंबिरिब सिंह पुनमगना कोविड-19 न खम थेंगना वानरब मतम असिदा सेंदोई शेलेब मरुप अमदी टेंडर तौबिरिब सिंहना मतम खरदंगदी येंबिदुना लमदम असोमदा सेल खोंबा मरुप लाउबा टेंडर लाउबा थागी सेंदोई लोगुना चिंगबसी मतम खरदंगदी सांगदोकपियो हाइदुना नोलुकचरी कोविड-19 न मरम ओइदुना सुफम नोमफम लेत्रबा कैथेल काफम लेत्रबा नोंमगी सूरग चाबना अयाम्ब ओइबना लमदम असोमदा अवाबा हाइबदु ओइरे लमदम असोमगी प्रजासिंगी अवाबसी येंबिदुना मतम खरदंग सांगदोकपिननबा मरी लेनबा सिंगी मफमदा नोलुकचरी खंगहनजरिबा संब्राम जीपी उपप्रधान मोइरांगथेम ओंबी इंदिरा देवी मरी लेनबा सिंगदा नोलुकचरी मांतक नुपी लुपना कोविड-19 न वानरबा मतम असिदा लमदम असिदा सेंदोय सेलेब थागी हप्तागी तोंगा तोंगानबा फाइनेंशियल इन्वेस्टमेंट सिंगना मखोयगी थादखिबा सेनफम अदुगी सेंदोय सेलेब थखाईगी हप्तागी खोंबिरिबा सिंग असि मिनुंगसी अमुक्तंग येंगबिदुना सुफम नोमफम लेजद्रबा प्रजा सिंग असिगी खनबिदुना मतम खरदंग लेपिननबा नोलुकचरी मांतक हारिबा खुल असिदा लेरिबा प्रजा सिंग अयाम्बा खुल असिदगी थोक्तुना नोंमगी सेल तानबा प्रजा सिंग अयाम्बा ओइबना हौजिक सुफम नोमफम लेतबा थबक सुबा चटपा यादबा पोचे योनफम लेतबा सिना अदुकी मतिक अवाब ओइनरे मरम असिना फाइनेंशियल इन्वेस्टमेंट सिंगदगी लोइनना मरी लेनबा कयादगी सेन पुरुबा सिंग अदुना थागी हप्तागी थखाईगी हारिबा सिंग असि हुनबदा अवाबा हाइबदु ओइरे मतम खरा लेरगा सुबा नोमबा यारकपा मतम मदुदा अमुक हना हानगुमना अदुमा सेंदोय सेलेब थखाईगी हप्तागी हारिबा सिंग असि अमुक हना हुंजगे मरी लेनबा सिंगना लमदम असिगी प्रजा सिंगना वारिबा असिगी येंबिदुना अमुक्तंग मतम खरा सांगदोकपिननबा नोलुकचरी खंगहनजरिबा मांतक नुपीलु Laying Jari Nongmaijing Numit Kudingi Ayupung Nipal Degina Numit Pung Taranitoi Fauba Kaksing Bazada Laiba Rio Pharmacida AMD Senior Skin Specialist की ममिंग लेरबा डॉक्टर अमदी स्किन की ओइबा अनाबो मखल सिंगदी उरिंग थुंगबा माहिंग काबा मिटखादा मुबा माइ खुजिनबा माइ काटेकबा
haying mati kaba, dak leiba, furi tungba, laikoi tungba, hakchang da angobu pakpa, hakchang da hagajaba pokpa, fi laikoi tauba, khujin pumba, khujin gi laina amadi, sam kenba, sam hogdaba, sirai tangba, skin gi oiba laina sing. Hairiba matiki laina sing asi adom da laibirabadi, Kaksin Bazaar da laiba Prio Pharmacy da ngasi booking taubi ho, akupa maron gi damok tanabiu, Prio Pharmacy Kaksin Bazaar, Punga Shopping Complex, ground floor. Contact number amutang fizari 7105-096959 amutang hana 7005-096959. Kanganjaba Yaripok Ningel Maira Paibilupna Khana Naina Jaraga, Karigumba Khara Kanganjari Madudi, Ningel Lamdamashida, Microfinance Ki, Sale Komana Chimbakaya Sathariba, Amadi, Tender Marup Taubiriba Amadi, Matoi Kombiriba Si, Matam Kara Kombidanaba, Mari Lenaba Sing the Nolukcheri. Hausi Goriba COVID-19 Asina Tabak Supam Nompam Laitaba, Nataicha Dabanamaram Oiraga, Kunja Singi Yang Biduna, Microfinance Ki Amadi Marup Loinana, Sendoi Hunmada, Awaba Oinari. Matam khara lerega amuk soidana hona jage haina Ningel Maira Paibi lupna Khanganjari ba Maira Paibi Secretary Ahan Them Ahanbi Piles samasung sinus tonsil layingjari Piles naduna manung changba nungai taba nungsang nabada thengnaba tongan ba layong kaya pumnama akak naba matongni manung de iwawadana pupha fahan bangamjari loinana sinus tonsil gi layong singdi kok chikpa ngauba mit sengna udaba siran thangba sor honbada waba lokhuba ngakli naba naton phungatpa tumbadana khokpana chingba nungai taba singa se sinus samasung tonsil na oheli Hariba laina sing ase akak naba numit mangani gi manungda pungpha fahan bangamjari atopa mafam kaya da laying lubada fabangam daba kaya mafam asida laying badagi afaba kaya oikre panjari banaba sing ase bu sungyeng yeng driba singna anaba gi machak no wana khangduna leiriba du amuktang yeng thokpiduna nungai na lebiu laina sing haibadi pile sinus tonsil gi anaba sing ase mamangda chama mai pakna laying jakrabanga tani laying jari bo oja Alauddin sangayung pham part 1 ediga mamang lamlong mari phangba tawar makhong akopa marol gi dama call tobiu 9366562974 amukana 9366562974 YK College Wangjing ki maikaidagi karigumba matang khanganjari madudi YK College Wangjing da BSc first semester gi admission tawbining basingna college asigi notice board natraga website ta sangduna selection list da ming yaw de check tawbiu selection list da ming yawraba applicants singna lagliba October gi tang tara English singani kun fawbu gi manungda admission tawbiu aduga selection list da yawba miyoising admission tahoudrabadi waiting list da leiriba miyoising da khudong saba pijagani khanganjariba principal YK College Wangjing Hauzik Tharonggi maka tanakpada lanthokjari Manipuri Nobel Jahera mga suba tangkag wari sigi background score editor amasung narrator da abo ningombam loinana thoramasi taibang kumai YouTube channel amadi Diamond Radio ani punna kusam nazaraga sandoksaba thoramni tabiriba mayamnasu taibang kumai YouTube channel bu support tawbiu haiba wafamasi thamjari Zaminina asumna nga uringe asida ibem sado konthong kan thoroktuna mai makha pang ni yeng thorokpada Zamini bu ure kanano haiduna khalingaida Zamini na sanglakpada mayoknare Zamini kauba ngamde ibem sana kadomdagi na tawri sibo Zaminina ai somda sa thorokpani asi hairaga amana amabu yengba ngamnade ibem su mang oire Mamay adu amarom dalay thoki. Mapi tarang zentherai. Mapi adu day thoklaga mamay lay silai. Zamini do, karido ge haiduna ay sina ngasi asidala amaba. Haiduna khale. Thamoy ado may uwi na sakre. Makhata aduna wangang na bangam na dare. Matam khara tumin laynay. Zamini na. Iru zaru gera. Ay di nang buo na gilak panine. Ibem sana awi barane Zaminina mani
ꯅꯪꯒ ꯋꯥ ꯑꯃꯇ ꯉꯥꯡꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯏꯕꯦꯝꯆꯥꯅ ꯑꯗꯨꯗꯤ ꯆꯪꯕꯤꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥ ꯏꯔꯨꯗꯔꯦ ꯑꯅꯤ ꯑꯗꯨ ꯇꯨꯡꯊ ꯃꯥꯡꯊ ꯆꯪꯂꯛꯏ ꯏꯕꯦꯝꯆꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯁꯨꯃꯥꯡꯗ ꯑꯉꯥꯡ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯥꯃꯤꯅꯤ ꯎꯕꯗ ꯀꯗꯣꯝꯗ ꯂꯦꯡꯉꯨꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯖꯥꯃꯤꯅꯤꯅ ꯑꯩ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯕꯅꯤ ꯏꯆꯦ ꯎꯕꯗꯨꯗ ꯆꯪꯅꯤꯡꯗꯨꯅ ꯁꯣꯝꯗ ꯁꯨꯝ ꯆꯪꯂꯛꯂꯕꯅꯤ ꯖꯥꯃꯤꯅꯤꯕꯨ ꯑꯃꯁꯨꯡ ꯑꯅꯤ ꯆꯪꯃꯤꯟꯅꯔꯛꯄ ꯑꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯁꯤꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯒꯗꯧꯔꯦ ꯍꯥꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯏꯆꯦ ꯇꯥꯗꯒꯤ ꯈꯨꯗꯣꯡ ꯍꯥꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯖꯍꯦꯔꯥ ꯈꯣꯏꯒ ꯂꯣꯟꯅꯕ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯎꯕꯨ ꯋꯥꯕꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯎꯠ ꯑꯣꯏꯕꯗꯤ ꯅꯣꯡ ꯇꯥꯔꯒ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯒꯤ ꯍꯥꯔ ꯑꯣꯏꯗꯨꯅ ꯃꯁꯥ ꯅꯣꯏꯅꯩ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯎꯠ ꯑꯣꯏꯕꯗꯤ ꯂꯩꯍꯧꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕꯅ ꯄꯥꯡꯒꯟ ꯃꯌꯦꯡ ꯇꯥꯅꯕ ꯑꯣꯏ ꯏꯕꯦꯝꯆꯥꯒꯤ ꯃꯁꯦꯝ ꯈ꯭ꯋꯥꯏ ꯑꯁꯤꯒꯤ ꯏꯍꯟ ꯍꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯖꯥꯃꯤꯅꯤꯕꯨ ꯎꯔꯒ ꯃꯁꯦꯝ ꯑꯗꯨꯕు ꯃꯈꯣꯏꯅ ꯅꯤꯡꯁꯤꯡꯉꯤ ꯖꯥꯃꯤꯅꯤꯁꯨ ꯃꯈꯣꯏꯕꯨ ꯎꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯁꯤ ꯊꯥꯗꯣꯛꯂꯦ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯉꯥꯏꯍꯥꯛ ꯖꯥꯃꯤꯅꯤ ꯃꯪꯒꯨꯝꯅ ꯐꯝꯂꯦ ꯏꯕꯦꯝꯆꯥꯗꯣ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯟꯅ ꯀꯞꯇꯨꯅ ꯃꯤꯅꯤꯠ 4-5 ꯂꯩꯔꯨꯔꯦ ꯃꯈꯣꯏ ꯑꯁꯤ ꯎꯅꯗꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯎꯅꯔꯨꯗ꯭ꯔꯕꯅꯤ ꯏꯕꯦꯝꯆꯥꯅ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯖꯥꯃꯤꯅꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯪꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯏꯕꯦꯝꯆꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯣꯕ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯉꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯧꯔꯕ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯄ꯭ꯔꯦꯝꯒꯤ ꯏꯆꯦꯟꯒꯤ ꯏꯔꯥꯎꯈꯣꯟ ꯄꯨꯔꯕ ꯁꯣꯔꯅ ꯈꯧꯔꯥꯡꯅ ꯖꯥꯃꯤꯅꯤꯗ ꯍꯪꯖꯔꯛꯏ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕꯗꯤ ꯊꯃꯣꯏꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯤꯑꯣꯏꯕ ꯃꯥꯒꯤ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯁꯛꯅꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯅ ꯂꯩꯅꯝ ꯄꯨꯕ ꯅꯨꯡꯁꯤꯠ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯖꯍꯟꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅ ꯉꯥꯡꯅꯕ ꯆꯠꯅꯕ ꯁꯥꯖꯠ ꯑꯗꯨ ꯎꯔꯒ ꯑꯗꯨꯛ ꯃꯐꯖꯕꯣꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯚꯥꯕꯣꯛꯀꯤ ꯃꯁꯛ ꯑꯣꯏꯅ ꯃꯥꯒꯤ ꯔꯁ ꯑꯗꯨꯕꯨ ꯆꯨꯞꯅꯕ ꯉꯝꯃꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯑꯁꯤꯗ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯂꯩ ꯃꯗꯨꯒꯤ ꯃꯈꯜ ꯑꯗꯨ ꯎꯠꯅꯕꯒꯤ ꯃꯇꯝ ꯃꯥꯡꯕ ꯑꯗꯨ ꯋꯥꯔꯤ ꯇꯥꯔꯤꯕꯁꯤꯡꯒꯤ ꯑꯀꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯏꯕ ꯃꯤꯒꯤꯗꯤ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯃꯨꯕ ꯅꯠꯇꯦ ꯑꯅꯤ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯅꯤ ꯑꯁꯤ ꯇꯤꯟꯅꯈꯤꯗꯕ ꯀꯥꯟꯅꯗꯕ ꯂꯝꯄꯥꯛ ꯑꯀꯪꯕ ꯂꯝꯗꯝꯒꯤ ꯋꯥꯡꯃꯗ ꯀꯥꯂꯦꯟ ꯇꯦꯡꯄꯥꯛ ꯂꯩꯇꯪꯒꯥꯏ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯦꯟꯈ꯭ꯔꯕꯅꯤ ꯉꯁꯤ ꯎꯅꯕ ꯑꯁꯤꯗ ꯅꯤꯡꯁꯤꯡꯅꯕꯒꯤ ꯏꯍꯧꯅ ꯃꯔꯦꯞ ꯊꯨꯝꯕꯅꯤ ꯃꯣꯜꯂꯕ ꯊꯃꯣꯏ ꯑꯅꯤꯁꯤꯗꯒꯤ ꯆꯦꯟꯊꯔꯛꯄ ꯄ꯭ꯔꯦꯝꯒꯤ ꯏꯆꯦꯟ ꯑꯗꯨꯗꯤ ꯏꯔꯥꯎ ꯈꯣꯟꯅ ꯅꯤꯡꯅꯕꯒꯤ ꯏꯔꯩꯅ ꯌꯥꯡꯅ ꯇꯥꯎꯔꯕ ꯈꯣꯏꯃꯨ ꯂꯩꯔꯥꯡ ꯑꯅꯤꯒꯤ ꯃꯄꯥꯎ ꯈꯣꯟꯕꯨ ꯁꯩꯁꯛ ꯑꯣꯏꯔꯛꯏ ꯂꯤꯅꯔꯛꯏ ꯋꯥꯍꯩꯗꯤ ꯀꯂꯝꯒꯤ ꯊꯣꯛꯄ ꯌꯥꯏ ꯃꯥꯇ꯭ꯔ ꯐꯅ ꯈꯥꯏꯗꯣꯛꯇꯨꯅꯁꯨ ꯖꯥꯇꯤ ꯃꯇꯦꯡ ꯐꯅ ꯂꯧꯗꯨꯅꯁꯨ ꯁꯨꯔꯗꯤ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯑꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛ ꯃꯥꯌꯣꯛꯅꯔꯕ ꯇꯨꯡꯗ ꯖꯥꯃꯤꯅꯤꯅ ꯅꯣꯡꯃꯥꯏꯊꯦꯝ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯈꯪꯉꯤꯗꯅ ꯈꯨꯝꯃꯛꯏ ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯖꯥꯃꯤꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯑꯁꯤꯒꯨꯝꯕ ꯁꯤꯗ ꯊꯣꯛꯏ ꯏꯕꯦꯝꯆꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯖꯥꯃꯤꯅꯤꯅ ꯅꯣꯡꯃ ꯃꯥꯕꯨ ꯄꯣꯛꯄꯤ ꯏꯅꯦ ꯏꯕꯦꯝ ꯑꯗꯨꯒꯤ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯑꯃ ꯊꯤꯕ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯑꯁꯤꯗꯒꯤ ꯇꯣꯝꯕꯤ ꯕꯤꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯗ ꯆꯪ ꯃꯥꯜꯂꯦ ꯋꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯕꯦꯝꯆꯥ ꯑꯁꯤ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯦꯝꯆꯥꯅ ꯂꯦꯞꯄꯤ ꯖꯥꯃꯤꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯖꯍꯦꯔꯥ ꯍꯥꯏꯕ ꯇꯥꯏ ꯏꯕꯦꯝꯆꯥꯅ ꯃꯥꯅꯤ ꯖꯥꯃꯤꯅꯤꯅ ꯃꯗꯨꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯟꯖꯣꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯇꯕꯨ ꯉꯥꯡꯖꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏ ꯑꯋꯥꯕ ꯑꯣꯏ ꯃꯇꯝ ꯍꯥꯏꯕ ꯂꯩꯇꯦ ꯍꯪꯉꯤꯕ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯅꯩꯅꯕ ꯆꯍꯤ ꯐꯥꯒꯗꯧꯔꯦ ꯑꯩ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯦꯡꯕꯥꯡꯉꯨꯕ ꯂꯩꯇꯦ ꯁꯩꯍꯠꯄꯗ ꯃꯊꯪꯏ ꯀꯌꯥ ꯊꯤꯅ ꯍꯥꯏ ꯑꯀꯤꯕ ꯏꯀꯥꯏꯕ ꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯁꯛ ꯆꯥꯝꯃ ꯊꯣꯛꯅ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯛꯏ ꯃꯥꯒꯤ ꯇꯦꯡꯕꯥꯡꯕꯤꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯎꯔꯕꯁꯤꯗ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯡꯈꯤꯗꯔꯦ ꯇꯣꯛꯈ꯭ꯔꯗꯔꯥ ꯍꯥꯏꯕꯗꯤ ꯃꯥ ꯇꯣꯛꯑꯣꯏꯗꯧꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯒꯅꯤ ꯅꯉꯣꯟꯗ ꯂꯥꯛꯄ ꯌꯥꯏ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯏ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯒꯦ ꯏꯕꯦꯝꯆꯥꯅ ꯈꯪꯗꯦ ꯀꯝꯗꯧꯁꯦ ꯍꯥꯏꯕꯒꯦ ꯖꯥꯃꯤꯅꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯊꯤꯅ ꯍꯥꯏꯍꯟꯗꯨꯅ
ꯗꯥꯏ ꯍꯟꯅꯕ ꯇꯧꯁꯤꯔꯥ? ꯃꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯅ ꯍꯪꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯕꯦꯝꯆꯥꯅ ꯖꯍꯦꯔꯥꯒꯤ ꯂꯝꯆꯠ, ꯃꯕꯨꯛꯆꯦꯟ, ꯀꯨꯟꯖꯣꯕꯨ ꯃꯄꯨꯛꯇ ꯀꯥꯎꯗꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯥꯃꯤꯅꯤꯗ ꯂꯤꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥ ꯑꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦꯅ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯎꯅꯕ ꯍꯥꯏꯐꯦꯠꯇ ꯋꯥ ꯑꯃꯇꯪ ꯉꯥꯡꯅꯈꯤꯕ, ꯍꯥꯏꯅꯈꯤꯕ, ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯐꯪꯈ꯭ꯔꯕꯗꯤ ꯇꯣꯛꯑꯦꯅ ꯑꯗꯨꯗꯤ꯫ ꯅꯪꯒꯤ ꯋꯥ ꯇꯥꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯗꯤ ꯑꯩꯃꯛꯁꯨ ꯏꯄꯨꯛ ꯑꯁꯤꯗ ꯇꯥꯊꯤꯕ, ꯍꯪꯒꯣꯏꯕ ꯄꯣꯛꯇꯦ꯫ ꯅꯪꯒꯤ ꯋꯥꯉꯥꯡꯅꯔꯥ? ꯑꯁꯦꯡꯕ ꯃꯥꯒꯤ ꯃꯔꯝ ꯆꯠꯂ? ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯀꯤꯁꯜꯂꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤ ꯑꯗꯣ ꯄꯪꯅꯣꯛꯇ ꯅꯣꯛꯂꯦ꯫ ꯏꯕꯦꯝꯆꯥꯒ ꯖꯥꯃꯤꯅꯤꯒ ꯃꯈꯣꯏꯅ ꯇꯧꯒꯦ ꯅꯤꯡꯕ ꯊꯕꯛ, ꯊꯤꯡꯒꯦ ꯅꯤꯡꯕ ꯂꯝꯕꯤ ꯑꯄꯨꯝꯕ ꯁꯤꯟꯅꯈ꯭ꯔꯦ꯫ ꯉꯥꯡꯕ ꯃꯈꯩ ꯉꯥꯡꯅꯔꯒ ꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯜꯂꯨꯗꯨꯅ ꯏꯕꯦꯝꯆꯥꯅ ꯖꯥꯃꯤꯅꯤꯗ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨ, ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯇꯤꯟꯒꯤ ꯗꯨꯀꯥꯟ ꯑꯍꯥꯡꯕ ꯀꯥ ꯑꯃ ꯂꯩꯕꯁꯦ, ꯑꯁꯤꯗ ꯑꯍꯜ ꯑꯅꯤꯃꯛ ꯂꯩ꯫ ꯅꯤꯄꯥ ꯑꯗꯨꯅ ꯆꯍꯤ 60 ꯁꯨꯔꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯈꯤꯠ ꯀꯜꯂꯤ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯀꯕꯨꯏ ꯂꯩꯁꯥꯕꯤ ꯑꯃꯗ ꯖꯥꯠ ꯇꯥꯔꯛꯏ ꯍꯥꯏ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯪꯁꯥꯔ ꯑꯁꯤꯗ ꯅꯤꯡꯅꯕ ꯍꯥꯏꯕꯁꯦ ꯀꯅꯥ ꯑꯃꯒꯤ ꯀꯥꯗꯗꯤ ꯅꯨꯡꯗ ꯍꯛꯄ ꯃꯌꯦꯛꯀꯨꯝ ꯂꯦꯡꯗ ꯃꯥꯜꯂꯦ, ꯀꯅꯥ ꯑꯃꯒꯤ ꯀꯥꯗꯗꯤ ꯏꯁꯤꯡꯅ ꯏꯕ ꯃꯌꯦꯛ ꯑꯣꯏꯅ ꯊꯣꯛ ꯃꯥꯜꯂꯦ꯫ ꯀꯕꯨꯏ ꯂꯩꯁꯥꯕꯤꯗꯣ ꯆꯍꯤ 3-4ꯗ ꯄꯥꯟꯅꯔꯒ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏ꯫ ꯑꯀꯣꯟꯕꯗ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯑꯃꯨꯛ ꯂꯧꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯨꯁꯂꯃꯥꯟ ꯃꯆꯥ ꯑꯉꯥꯡ 2-3 ꯌꯣꯛꯇꯨꯅ ꯄꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯎꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯠꯅꯕ ꯍꯧꯔꯦ꯫ ꯆꯩꯐꯝ ꯅꯥꯏꯅ ꯌꯩꯕꯤꯔꯦ꯫ ꯍꯧꯖ ꯑꯣꯏꯔꯦ, ꯃꯃꯩꯗ ꯃꯀꯣꯛꯁꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ ꯇꯥꯟꯊꯣꯛꯂꯦ꯫ ꯑꯍꯜ ꯑꯁꯤꯗꯤ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏ꯫ ꯃꯩꯇꯩ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ, ꯄꯣꯛꯂꯝꯕꯁꯤꯡꯅ ꯗꯨꯀꯥꯟ ꯑꯍꯥꯡꯕꯁꯤ ꯄꯤꯕꯤꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯗꯨꯅ ꯊꯝꯕꯤ ꯃꯥꯜꯂꯦ꯫ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥ ꯆꯥꯏ, ꯃꯨꯁꯂꯃꯥꯟꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯍꯥꯏꯅ ꯍꯨꯟꯕꯤꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯪꯅꯪ ꯅꯪꯈ꯭ꯔꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯆꯪꯕ ꯌꯥꯗꯔꯦ꯫ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯂꯣꯟꯅ ꯆꯥꯅꯕ ꯄꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯄ ꯃꯤꯅꯤ ꯍꯥꯏꯔꯣꯏ ꯍꯥꯏ ꯃꯥꯜꯂꯦ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯦ꯫ ꯅꯤꯡꯅꯕ ꯍꯥꯏꯕꯁꯤꯅ ꯀꯅꯥ ꯑꯃꯒꯤ ꯀꯥꯗ ꯀꯌꯥꯗ ꯐꯖꯔꯤꯕ꯫ ꯃꯨꯁꯂꯃꯥꯟ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯈ꯭ꯌꯥ ꯇꯧꯗꯨꯅ ꯑꯍꯜ ꯑꯁꯤꯕꯨ ꯊꯥꯛꯏ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯦ꯫ ꯑꯍꯜ ꯑꯅꯤ ꯑꯁꯤ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯤꯄꯥꯗꯨꯗꯤ ꯆꯠꯄ ꯉꯝꯗꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅꯤ ꯚꯤꯈ꯭ꯌꯥ ꯇꯧꯖꯕ ꯉꯝꯃꯤ꯫ ꯃꯨꯁꯂꯃꯥꯟ ꯍꯅꯨꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯙꯔꯃ ꯂꯩꯇꯕ ꯅꯨꯄꯤ ꯑꯃ ꯊꯣꯛꯎꯔꯕꯗꯤ ꯑꯍꯜ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯒꯗꯒꯦ? ꯈꯜꯂꯨꯔꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯈꯨꯝꯃꯛꯏ, ꯃꯁꯤꯅꯤ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯋꯥꯗꯅ ꯏꯊꯧꯕꯨ ꯑꯋꯥꯕ ꯀꯤꯗꯨꯅ ꯋꯥꯗꯅ ꯂꯣꯏꯊꯣꯛꯎꯕꯗꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯃꯨꯊꯠꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯍꯟꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯏꯊꯧꯒꯤ ꯃꯔꯛꯇꯒꯤ ꯑꯔꯨꯕ ꯂꯩꯀꯨꯠ ꯀꯣꯡꯒꯨꯠꯇ ꯂꯩꯔꯤꯕ ꯋꯥꯕꯒꯤ ꯁꯔꯨꯛꯅ ꯍꯦꯟꯕ ꯑꯗꯨꯇꯕꯨ ꯈꯟꯗꯨꯅ ꯂꯣꯏꯊꯣꯛꯄꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯑꯃꯁꯨꯡ ꯑꯔꯨꯕ ꯑꯁꯨꯛꯄ ꯂꯨꯞꯅꯨꯡꯗꯒꯤ ꯈꯨꯟꯕ ꯃꯅꯤꯃꯨꯛꯇꯥꯒꯨꯝꯅ ꯑꯃꯥꯡ ꯑꯇꯥ ꯂꯩꯇꯦꯗꯣ꯫ ꯂꯨꯈ꯭ꯔꯦꯅꯦ, ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯎꯗꯤ ꯎꯇꯣꯜ ꯅꯧꯔꯕꯁꯨ ꯃꯀꯣꯛ ꯂꯤꯕꯅꯤꯅ ꯐꯩꯗꯣ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪ ꯑꯩꯃꯛ ꯂꯩꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯨꯟꯖꯣ ꯍꯥꯏꯕꯁꯦ ꯑꯊꯥꯞꯄꯁꯨ ꯅꯠꯇꯦ, ꯀꯔꯝ ꯃꯥꯡꯍꯟꯁꯤꯒꯦ? ꯑꯗꯨꯝ ꯇꯣꯛꯑꯁꯤꯅꯦꯀꯣ꯫ ꯏꯕꯦꯝꯆꯥꯅ ꯐꯅꯤ ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯅꯤꯒꯤ ꯋꯥ ꯇꯥꯅꯕ ꯂꯣꯏꯔꯦ꯫ ꯀꯨꯟꯖꯣꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯍꯣꯔꯕ ꯂꯥꯏꯔꯕ ꯖꯤꯕꯒꯨꯝꯈ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏꯅ ꯖꯍꯦꯔꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯒꯦ ꯈꯟꯕꯗ ꯃꯇꯝꯗ ꯑꯃ ꯆꯠꯂꯤ꯫ ꯀꯜꯀꯇꯥꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯕꯨ ꯃꯃꯩꯗ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯃꯥꯒꯤ ꯁꯦꯕꯥ ꯂꯣꯏꯔꯒ ꯀꯥꯂꯤꯅꯦ, ꯀꯂꯝꯅꯦ, ꯀꯨꯟꯖꯣꯅꯦ 3 ꯇꯤꯟꯅꯗꯨꯅ ꯋꯥ ꯇꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯀꯔꯤ ꯏꯒꯗꯒꯦ ꯍꯪꯉꯤ꯫ ꯀꯂꯝ ꯀꯥꯂꯤꯅ ꯅꯤꯡꯉꯤꯕꯗꯨ ꯏꯌꯨ ꯍꯥꯏ꯫ ꯀꯨꯟꯖꯣꯅ ꯅꯤꯡꯉꯤꯕꯁꯤ ꯏꯕ ꯍꯧꯅꯩ ꯈꯪꯉꯤ꯫ ꯀꯔꯤ ꯂꯣꯟꯅ ꯋꯥꯍꯩꯅ ꯏꯒꯗꯒꯦ ꯍꯥꯏꯔꯦ꯫ ꯃꯥꯒꯤ ꯑꯁꯤꯡꯕ 10ꯕꯨꯗꯤ ꯑꯩꯒꯤ ꯑꯄꯪꯕ ꯑꯃꯅ ꯃꯩꯍꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯀꯜꯀꯇꯥꯗ ꯀꯣꯂꯦꯖ ꯇꯝꯂꯤꯕꯗꯨꯗ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯏꯔꯛꯂꯦ꯫ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯃꯌꯥꯝꯅ ꯄꯩꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯕ ꯀꯥꯏꯕꯗꯨ ꯉꯥꯛꯇ ꯐꯌꯣꯝ ꯏꯁꯤꯜꯂꯦ꯫ ꯑꯋꯥꯕꯅ ꯍꯦꯟꯈꯤꯗꯨꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯗꯔꯦ꯫ ꯄꯥꯗꯨꯅ ꯌꯦꯡꯕꯗ ꯀꯨꯟꯖꯣꯅ ꯂꯥꯏꯔꯤꯛ ꯑꯣꯏꯗꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫
ꯀꯔꯤ ꯋꯥꯍꯩꯅ ꯀꯔꯝꯕ ꯅꯥꯇꯩꯅ ꯀꯔꯝꯅ ꯇꯥꯏꯁꯤꯟꯅꯔꯒ ꯃꯥꯒꯤ ꯋꯥ ꯅꯨꯡꯁꯤ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯑꯆꯨꯝꯕ ꯐꯖꯕ ꯃꯥꯒꯤ ꯃꯪꯒꯜ ꯑꯣꯏꯒꯗꯕ ꯆꯤꯊꯤ ꯍꯥꯏꯕ ꯑꯗꯨ ꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯟꯕꯩ ꯊꯣꯛꯇꯔꯦ꯫ ꯑꯃꯨꯛ ꯏ ꯑꯃꯨꯛ ꯁꯦꯒꯥꯏ 5-10ꯔꯛ ꯁꯨꯔꯦ꯫ ꯏꯔ ꯁꯦꯒꯥꯏꯔ ꯍꯞꯇꯥ 2 ꯁꯨꯔꯦ꯫ ꯃꯁꯤꯃꯗꯤ ꯑꯣꯏꯔꯒꯗ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯔꯦ꯫ ꯏꯔꯒ ꯄꯥꯗꯨꯅ ꯌꯦꯡꯉꯤ꯫ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯍꯥꯞꯄꯤ꯫ ꯃꯆꯦꯠ ꯑꯃ ꯑꯃꯨꯛ ꯀꯛꯏ꯫ ꯑꯐꯣꯠꯄ ꯋꯥꯍꯩꯅ ꯂꯩꯔꯣꯡ ꯁꯥꯔꯦ꯫ ꯑꯀꯛꯄꯃꯛꯇꯅ ꯃꯁꯥ ꯑꯣꯏꯔꯦ꯫ ꯑꯃꯨꯛ ꯍꯟꯗꯨꯅ ꯄꯥꯕꯗ ꯑꯏꯕ ꯃꯥꯅ ꯄꯥꯐꯝ ꯈꯪꯗꯔꯦ꯫ ꯁꯦꯒꯥꯏꯗꯨꯅ ꯄꯨꯡꯍꯨꯟ ꯍꯨꯟꯗꯣꯛꯂꯦ꯫ ꯃꯥꯅ ꯃꯥꯟꯅꯕ ꯃꯔꯛꯇꯒꯤ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯃꯩꯗ ꯏꯐꯠ ꯐꯠꯇꯕ ꯑꯃ ꯂꯧꯗꯨꯅ ꯇꯣꯛꯄꯒꯨꯝ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯃꯈꯥꯒꯤ ꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯂꯦ꯫ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯊꯦꯡꯅꯔꯦ꯫ ꯃꯔꯨꯞꯂꯣꯏ, ꯄ꯭ꯔꯤꯊꯤꯊꯛ ꯑꯁꯤꯗ ꯍꯧꯕ ꯅꯥꯄꯤꯕꯨ ꯅꯣꯡꯗꯣꯜ ꯂꯤꯛꯂꯥꯅ ꯃꯄꯨꯡ ꯐꯥꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯦꯖꯦꯠ ꯑꯁꯤ ꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯃꯍꯩ ꯌꯥꯟꯖꯕ ꯑꯗꯨ ꯏꯃꯤꯠ ꯑꯁꯤꯅ ꯎꯖꯅꯤꯡꯉꯤ꯫ ꯇꯥꯔꯔꯤꯕ ꯂꯤꯛꯂꯥ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ, ꯄ꯭ꯔꯤꯊꯤꯕꯤꯗꯒꯤꯅꯤ꯫ ꯂꯣꯟꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯋꯥ ꯑꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯃꯄꯨꯡ ꯐꯥꯅ ꯁꯥꯗꯨꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯖꯒꯠ ꯑꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯒꯤꯗꯤ ꯃꯇꯝꯅ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯏꯔꯩꯄꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯠꯇꯅ ꯀꯥꯏꯅꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯉꯦ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯤꯉꯣꯟꯗ ꯊꯣꯛꯄ ꯊꯕꯛꯄꯨ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯀꯧꯕ ꯃꯔꯨꯞ ꯑꯁꯤꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯍꯥꯏꯅ ꯑꯩ ꯌꯥꯖꯔꯦ꯫ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯆꯨꯝꯊꯣꯛꯎꯕꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯍꯥꯏꯗꯨꯅ ꯈꯥꯏꯅꯔꯤꯕꯅꯤꯅ ꯌꯥꯕ ꯊꯣꯛꯇꯔꯦ꯫ ꯑꯇꯥꯕꯅ ꯑꯎꯕꯒꯨꯝꯅ ꯋꯥꯗꯦ, ꯑꯎꯕꯅ ꯑꯁꯣꯛꯄꯒꯨꯝꯅ ꯆꯩꯅꯥꯈꯣꯜ ꯐꯪꯕ ꯅꯠꯇꯦꯗꯣ꯫ ꯑꯇꯥꯕ ꯑꯎꯕ ꯃꯥꯗꯤ ꯋꯥꯈꯜ ꯇꯧꯕ ꯉꯝꯃꯤ, ꯑꯁꯣꯛꯄ ꯃꯥꯗꯤ ꯋꯥꯈꯜ ꯃꯥꯡꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯗꯔꯦ꯫ ꯃꯩꯒꯤ ꯍꯧꯅꯕꯕꯨ ꯃꯩ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯆꯥꯛꯏ, ꯁꯣꯛꯎ ꯊꯦꯡꯉꯨꯔꯒ ꯄꯣꯛꯏ꯫ ꯃꯩꯗꯒꯤ ꯊꯥꯞꯇꯣꯔꯛꯂꯒ ꯃꯩꯁꯥ ꯇꯥꯝꯕ ꯍꯧꯅꯩ꯫ ꯑꯩꯒꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ, ꯊꯥꯞꯇꯣꯛꯂꯒ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯣꯟꯊꯣꯛꯄ ꯃꯩꯁꯥ ꯂꯥꯡꯂꯦ꯫ ꯍꯧꯖꯤꯛ ꯏꯃꯥ ꯀꯟꯅ ꯅꯥꯔꯤ, ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯎꯗꯔꯦ꯫ ꯅꯪꯅ ꯎꯔꯤꯕꯗꯨ ꯃꯉꯥꯏ, ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯅꯤꯡꯉꯥꯏ ꯂꯩꯇꯔꯕ ꯆꯥꯛꯂꯕ ꯂꯝꯄꯥꯛ ꯂꯩꯉꯣꯏ ꯂꯝꯗꯝ ꯑꯣꯏꯔꯕ ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ꯫ ꯑꯁꯥꯕ ꯂꯩꯉꯣꯏꯗ ꯏꯈꯣꯡ ꯑꯁꯤ ꯈꯨꯎ ꯌꯧꯅ ꯄꯨꯊꯔꯦ꯫ ꯏꯁꯥꯗ ꯃꯩꯔꯤ ꯄꯨꯔꯕ ꯅꯨꯡꯁꯤꯠꯀꯤ ꯃꯄꯩꯅ ꯇꯠꯇꯅ ꯌꯩꯔꯤꯕꯅꯤ꯫ ꯁꯣꯔꯗ ꯃꯩꯔꯤ ꯍꯣꯟꯖꯤꯟꯗꯨꯅ ꯃꯅꯨꯡ ꯃꯄꯥꯜ ꯐꯥꯎꯅ ꯆꯥꯛꯂꯕ ꯑꯩꯒꯤ ꯏꯄꯣꯛꯅꯤ꯫ ꯏꯄꯣꯛꯀꯤ ꯅꯣꯡꯗꯝ ꯊꯤꯔꯛꯄ ꯅꯨꯡꯒꯥꯏ ꯑꯣꯏꯔꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯩꯔꯤ ꯊꯣꯛꯇꯕ ꯃꯩꯈꯨ ꯀꯥꯗꯕ ꯃꯩ ꯑꯃꯅ ꯑꯊꯥꯞꯄꯗꯒꯤ ꯆꯥꯛꯂꯔꯦ꯫ ꯊꯥꯞꯅ ꯂꯩꯗꯨꯅ ꯑꯃꯨꯛꯁꯨ ꯆꯥꯛꯄ ꯃꯩ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ, ꯏꯟꯗ꯭ꯔꯤ ꯄꯨꯕ ꯌꯥꯗꯔꯦ꯫ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯩ ꯑꯇꯩ ꯑꯗꯣ ꯑꯅꯧꯕ ꯃꯥꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃꯕꯨ ꯋꯥꯗꯕ ꯇꯥꯔꯦ꯫ ꯑꯊꯥꯞꯄꯗꯒꯤ ꯆꯥꯛꯏ, ꯅꯛꯅꯔꯒ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯃꯆꯦꯠ ꯑꯁꯤꯗꯅ ꯍꯤꯗꯥꯛ ꯑꯃꯗꯤ ꯃꯥꯏꯕꯨ ꯑꯣꯏꯗꯨꯅ ꯑꯩꯅ ꯍꯤꯡꯖꯕ ꯃꯉꯥꯏꯔꯦ꯫ ꯅꯪꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯕꯤꯒꯗꯒꯦ? ꯏꯀꯣꯛꯇ ꯊꯣꯡꯕ ꯑꯔꯨꯝꯕ ꯄꯣꯠꯀ ꯂꯣꯏꯅꯔꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯏꯁꯥꯕꯨ ꯏꯈꯨꯠꯅ ꯏꯈꯣꯡ ꯈꯨꯗ ꯁꯧꯗꯨꯅ ꯏꯁꯥꯕꯨ ꯏꯁꯥꯅ ꯇꯦꯡꯕꯥꯡꯖꯗꯨꯅ ꯍꯧꯒꯠꯄꯒꯨꯝꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯏꯕꯅꯤ꯫ ꯅꯪꯒꯤ ꯂꯝꯗꯝꯗꯅꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯍꯤꯎ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯃꯅ ꯑꯩꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯥꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯎꯔꯨꯕꯅꯤ꯫ ꯃꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯏꯈꯪ ꯈꯪꯗꯕꯅꯤ, ꯈꯪꯗꯗꯨꯅ ꯎꯔꯨꯕꯅꯤ꯫ ꯊꯥꯖꯗꯕ ꯑꯩꯕꯨ ꯅꯪꯅ ꯗꯣꯁ ꯇꯧꯕꯤꯒꯅꯨ꯫ ꯍꯧꯅꯕꯗꯤ ꯏꯃꯥꯟꯅꯕ ꯂꯣꯏꯅꯔꯛꯄ ꯏꯊꯛꯀꯤ ꯑꯍꯜ ꯑꯃꯁꯨꯡ ꯏꯈꯥꯒꯤ ꯑꯉꯥꯡꯕꯨꯁꯨ ꯇꯤꯟꯅꯔꯛꯄꯒꯤ ꯅꯤꯡꯅꯕꯕꯨ ꯍꯧꯅꯩ꯫ ꯃꯥꯕꯨ ꯇꯤꯟꯅꯔꯨꯕ ꯃꯤꯁꯨ ꯅꯠꯇꯦ, ꯋꯥꯍꯩ ꯑꯃꯠꯇꯒꯤ ꯑꯣꯏꯔꯕꯁꯨ ꯈꯪꯅꯕꯕꯨ ꯅꯨꯡꯁꯤꯅꯩ꯫ ꯈꯪꯅꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯥꯗꯤ꯫ ꯑꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯇꯧꯕꯤꯃꯜ ꯂꯃꯟꯒꯤ ꯈꯪꯖꯕ ꯍꯧꯅꯩ꯫ ꯃꯥꯗꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯕ ꯃꯤ ꯅꯠꯇꯦ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕ ꯃꯤꯗ ꯃꯋꯥ ꯍꯩꯗꯅ ꯑꯣꯏꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯂꯨꯅ ꯇꯧꯖꯕ ꯅꯤꯡꯖꯕ ꯍꯧꯅꯩ꯫ ꯑꯗꯨꯁꯨ ꯑꯩꯅ ꯃꯥꯕꯨ ꯃꯪ ꯐꯥꯎꯕꯗ ꯎꯗ꯭ꯔꯤꯕ ꯃꯤꯅꯤ꯫ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ, ꯏꯋꯥꯍꯩ ꯑꯃꯠꯇ ꯌꯧꯈꯤꯗ꯭ꯔꯤ꯫ ꯑꯁꯤꯗ ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯉꯨꯔꯤꯕꯅꯣ? ꯃꯁꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯉꯨꯕ ꯍꯥꯏꯕꯗꯤ ꯈꯪꯅ
ꯀꯣꯟꯅ ꯇꯤꯟꯅꯔꯨꯗꯅ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕꯒꯤ ꯑꯊꯥꯞꯄꯗꯒꯤ ꯑꯩꯕꯨ ꯁꯥꯛꯂꯤꯕ ꯃꯩꯁꯥ ꯑꯁꯦ ꯃꯄꯥꯎ ꯑꯃꯇꯪ ꯇꯥꯔꯒ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯃꯇ ꯃꯉꯥꯏꯔꯦ꯫ ꯈꯪꯅꯗꯕꯅꯤꯅ ꯍꯪꯉꯨꯗꯦ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯈꯥꯡꯉꯤꯒꯗ꯭ꯔꯥ? ꯃꯗꯨꯁꯨ ꯑꯩ ꯈꯪꯉꯨꯕ ꯉꯝꯗꯔꯦ꯫ ꯃꯥꯒꯤꯗꯤ ꯈꯪꯗꯔꯦ, ꯑꯩꯒꯤ ꯏꯪꯖꯅꯕ ꯎꯄꯥꯏ ꯑꯩꯅ ꯉꯝꯖꯗꯔꯦ꯫ ꯃꯋꯥ ꯃꯄꯥꯎ ꯇꯥꯗ꯭ꯔꯤꯉꯩ ꯂꯝꯗꯝ ꯇꯥꯝꯅꯔꯤꯉꯩꯗ ꯋꯥꯔꯕꯗꯤ ꯅꯛꯅꯔꯒ ꯀꯣꯛꯀꯗ꯭ꯔꯥ? ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯪꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯔꯦ꯫ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯎꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯍꯨꯟꯗꯣꯛꯄ ꯉꯝꯗꯔꯦ꯫ ꯋꯥꯅꯕꯅꯤ, ꯀꯩꯗꯧꯒꯗꯕꯅꯣ? ꯍꯨꯟꯗꯣꯛꯀꯦ ꯈꯜꯂꯔꯣꯏ, ꯈꯜꯂꯨꯕꯗꯤ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯒ ꯊꯥꯡꯃꯩꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯐꯖꯕꯗꯣ ꯑꯩꯒꯤ ꯑꯃꯝꯕꯗ ꯃꯥꯒꯤ ꯃꯌꯦꯛꯅ ꯃꯔꯥꯈꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯈꯪꯗꯔꯦ꯫ ꯂꯝꯗꯝꯗꯤ ꯃꯔꯨꯞ ꯂꯣꯏ ꯅꯪꯒꯤꯅꯤ, ꯈꯪꯁꯨ ꯈꯪꯗꯔꯦ꯫ ꯑꯩꯅ ꯊꯤꯔꯨꯕꯗꯗꯤ ꯈꯪꯂꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯪꯒꯤꯗꯃꯛ ꯌꯦꯡꯕꯅ ꯑꯩꯒꯤꯗꯃꯛ ꯎꯄꯥꯏ ꯌꯦꯡꯅꯕ ꯅꯔꯝ ꯃꯆꯥ ꯅꯪꯒꯤ ꯃꯔꯨꯞ ꯑꯃꯇꯪꯒꯤ ꯃꯤꯁꯛ ꯇꯥꯛꯄꯤꯔꯛꯎ꯫ ꯆꯍꯤ ꯑꯃ ꯐꯥꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯕꯗ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯏꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯈꯧꯔꯥꯡꯂꯕ ꯁ꯭ꯔꯤ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯁꯤꯡꯍ꯫ ꯀꯣꯄꯤ ꯑꯃ ꯂꯧꯔꯦ꯫ ꯂꯩꯀꯥꯏ ꯃꯅꯥꯎꯁꯤꯡ ꯑꯃꯇꯪ ꯊꯤꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯗꯥꯒꯔꯗ ꯊꯥꯍꯟꯒꯦ ꯍꯥꯏꯅ ꯑꯉꯥꯡ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯂꯥꯛꯄꯗ ꯆꯤꯊꯤ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯄꯥꯗꯨꯅ ꯌꯦꯡꯉꯨꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯍꯔꯦ ꯍꯔꯦ, ꯀꯣꯏꯅ ꯊꯤꯔ ꯃꯥꯜꯂꯦꯗ ꯂꯝꯕꯤꯁꯤꯗꯤ꯫ ꯆꯤꯊꯤ ꯑꯁꯤ ꯃꯥꯡꯍꯟꯈ꯭ꯔꯁꯤꯔꯥ? ꯑꯃꯨꯛ ꯏꯒꯗꯕ ꯃꯔꯩ ꯇꯧꯒꯅꯨ ꯍꯥꯏꯅ ꯈꯥꯝꯁꯤꯔꯥ? ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯈꯥꯝꯕꯒ ꯌꯥꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯔꯒꯗꯕꯅꯤ, ꯌꯥꯗꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯝꯂꯤꯕꯅꯤ꯫ ꯃꯤꯅ ꯅꯤꯡꯕꯗꯤ ꯃꯤ ꯑꯣꯏꯅ ꯈꯥꯝꯗꯨꯅ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯔꯦ꯫ ꯂꯥꯏꯅ ꯈꯥꯝꯕ ꯑꯣꯏꯅ ꯈꯥꯝꯂꯒꯦ, ꯁꯥꯕꯒꯤ ꯁꯥꯕ ꯂꯥꯏ ꯁꯥꯔꯒꯦ, ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯖꯥꯃꯤꯅꯤꯗꯣ ꯀꯨꯟꯖꯣꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯁꯣꯟꯕ ꯃꯃꯥ ꯐꯥꯎꯕ ꯎꯅꯔꯝꯗꯅ ꯀꯨꯟꯖꯣꯒꯤ ꯂꯥꯏꯔꯤꯛ ꯁꯪꯗꯒꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯖꯥꯃꯤꯅꯤꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯗꯣ ꯑꯉꯥꯡ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯁꯪꯗ ꯆꯪꯂꯛꯂꯦ꯫ ꯆꯤꯊꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯗꯨꯅ ꯌꯦꯡꯉꯦ꯫ ꯄꯨꯊꯛ ꯊꯥꯔꯦ, ꯅꯞꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯁꯤꯟꯅꯔꯦ꯫ ꯁꯦ, ꯄꯩꯁꯥ 5 ꯑꯁꯤꯅꯅꯦ ꯇꯤꯀꯦꯠ ꯑꯃ ꯂꯩꯌꯨ꯫ ꯑꯁꯤꯗ ꯅꯞꯁꯤꯜꯂꯨꯀꯣ꯫ ꯄꯩꯁꯥ ꯑꯁꯤꯃꯅ ꯀꯔꯤꯅꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯎ, ꯈꯔ ꯊꯥꯗꯔꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯦ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯅ ꯂꯣꯏꯕꯗ ꯃꯃꯥꯒꯤ ꯁꯦꯕꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯖꯍꯦꯔꯥ 5ꯁꯨꯕ ꯇꯥꯡꯀꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔ ꯏꯗꯤꯇꯔ ꯑꯃꯁꯨꯡ ꯅꯦꯔꯦꯇꯔꯗ ꯑꯕꯣ ꯅꯤꯉꯣꯝꯕꯝ ꯂꯣꯏꯅꯅ ꯁꯟꯗꯣꯛꯆꯈꯤꯕ ꯊꯧꯔꯝ ꯑꯁꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯑꯅꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯖꯔꯒ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯅꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯂꯥꯌꯦꯡꯖꯔꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯂꯕ MDZIA ꯎꯂꯛ ꯎꯁꯝꯅ BP ꯅꯨꯡꯁꯪ, ꯄꯨꯛꯇ ꯒ꯭ꯌꯥꯁꯇ꯭रिꯛ ꯀꯥꯕ, ꯇꯥꯡ ꯆꯤꯛꯄ, ꯁꯥꯏꯅꯁ ꯇꯣꯟꯁꯤꯜ, ꯑꯥꯁꯃꯥ, ꯈ꯭ꯋꯥꯡ ꯅꯥꯕ, ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ, ꯈꯣꯡꯌꯥ ꯁꯥꯕ, ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡ ꯂꯥꯌꯦꯡꯖꯔꯤꯕ ꯃꯐꯝ 3 ꯊꯣꯛꯅ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯀꯦꯀ꯭ꯔꯨꯚꯤꯂꯥ ꯅꯣꯔꯊ AOC ꯑꯣꯄꯣꯖꯤꯠ ꯀꯦꯀ꯭ꯔꯨꯄꯥꯠꯇ ꯑꯌꯨꯛ ꯄꯨꯡ 10 ꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯐꯥꯎꯕ ꯂꯥꯌꯦꯡꯖꯔꯤ꯫
अनीसुबदा मयांग इम्फाल कोंचाक बाजारदा अयुक पुंग 6 अयुक पुंग 4 फाउबा लायंगजरी अहुम सुबदना यारिपोक बामो लेकाई कबरस्तान रोता युमसकेसा नुमित अमदी थांगजा नुमित खुदिंगी अयुक पुंग 10 दगिना नुंगथिल पुंग 3 फाउबा लायंगजरी मरी सुबदा ऑल बाजार जौमी कॉलोनी सिसिपुर दा लायंगजरी हेना कुपा मरोल खंगबिनिंगबसिंगना कॉल तौबिराउ 8414825323 अमुका हना 8414825323 मरी लेनबसिंगदा नोलुकचरी मांतक नुपी लुपना कोविड-19 न वानरबा मतम असिदा लमदम असिदा सेंदोय सेलेब थागी हप्तागी तोंगा तोंगानबा फाइनेंशियल इन्वेस्टमेंट सिंगना मखोयगी थादखिबा सेनफम अदुगी सेंदोय सेलेब थाखाईगी हप्तागी खोंबिरिबा सिंग असि मिनुंगसी अमुक्तंग येंगबिदुना सुफम नोंफम लेजद्रबा प्रजा सिंग असिगी खनबिदुना मतम खरदंग लेपिननबा नोलुकचरी मांतक हारिबा खुल असिदा लेरिबा प्रजा सिंग अयाम्बा खुल असिदगी थोक्तुना नोंमगी सेल तानबा प्रजा सिंग अयाम्बा ओइबना हौजिक सुफम नोंफम लेतबा थबक सुब चटपे यादबा पोचे योनफम लेतबा सिना अदुकी मतिक अवाब ओइनरे मरम असिना फाइनेंशियल इन्वेस्टमेंट सिंगदगी लोइनना मरी लेनबा कयादगी सेन पुरुबा सिंग अदुना थागी हप्तागी थाखाईगी हारिबा सिंग असि हुनबदा अवाब हाइबदु ओइरे मतम खरा लेरगा सुब नोंबा यारकपा मतम मदुदा अमुक खना हानगुमना अदुमा सेंदोय सेलेब थाखाईगी हप्तागी हारिबा सिंग असि अमुक खना हुंजगे मरी लेनबा सिंगना लमदम असिगी प्रजा सिंगना वारिबा असिगी येंगबिदुना अमुक्तंग मतम खरा सांगदोकपिननबा नोलुकचरी खंगनजरिबा मांतक नुपीलु थौबाल डिस्ट्रिक्ट की मनुंग चन लेरिबा खेकमन लाइरेंबी लेकाई असिदा माइक्रो फाइनांस सेंदोय खोंबिरिबा मरुप सिंगलुपना चिंगबा कया ओटपिरिबा सिंग असि लॉकडाउन मरम ओइदुना सुबा नोंबा यादबा फी सारबसु योनफम लेतबा कैथेल काफम लेतबा नोंमगी सूरगा चाबना अयाम्बा ओइबना यामना वानरे मरम असिना सेंदोय खोंबिरिबा अमदी सेनखाई तौबिरिबा सिंगना मतम खरदंग लेपिननबा खेंगमन लाइरेंबी लेकाईगी प्रजा सिंगना मरी लेनबा सिंगदा नोलुकचरी लायंगजरी नाउरेम फार्मा काक्सिंगदा डॉक्टर रॉकी चाइल्ड स्पेशलिस्टना नोमाइजिंग निंगथौकाबा युमजकैसा सगोलसन अमदी थांगजे निमित खुदिंगी अयुक पुंग 10 दगिना नुंगथिल पुंग 2 फाउबदा लाक्पिदना हेक पोकपदगिना चही 13 फाउबगी मनुंगदा लेबा अंगांगसिंगदा नाबा लायोंगसिंग लायंगजरी अंगांगदा लोक लाइहोक तौबा फुरी थोकपा चानिंग थकनिंगबा पोक्तबा अंगांग चावगन थीबा अंगांगी स्किन गी ओइबा लैनासिंग लोइनना अंगांग नॉर्मल तादबा कोकी ओइबा लायंगसिंग लायंगजरी लोइनना डॉक्टर सुप्रिया सिंगथाम ENT सर्जन MS ENT गोल्ड मेडलिस्ट डॉक्टर असिना निंगथौकाबा युमजगैसा इराई अमसुंग थांगजे निमित खुदिंगी अयुक पुंग 10 दगिना नुंगथिल पुंग 1 फाउबदा लाक्पिदुना ENT गी ओइबा लैनासिंग कोक चिकपा कोक ngauba नातोन फुनबा नातोन मही सेनबा नातोन मनम फाउदबा अक्ति खनबा साइनस लैबा लोइनना नांगंगबा नातादबा थाइरोड लैबा टोन्सिल लैबा खोंजल सिथबा अमदी खौ पोंबा सिन सिंगबा ENT गी ओइबा लायोंगसिंग लायंगजरी पमफम नाउरेम फार्मा काक्सिंग बाजार नियर आजाद हॉल हेना कुपमरोल खंगबिनिंगबसिंगना कॉल तौबिरउ 8974885395 अमुंगदंग हना 8974885395 सरद दिन यैथोकचरी श्री सापम नेल्सल सिंहना लैखिदबगी सरद दिन लाक्लिब तांग 10 मेरागे कोलहुमदोइनि पानबा थांजे नुमिता पांगथोकदबदु सागेगी ओइना योम मांगबा यावबदगी लाक्लिब अक्टोबर गी तांग 13 मेरागे कुंथ्रानी पानबा इराई नुमित असिदा पांगथोकचरगनी थरोमसे कोविड-19 मरम ओइदुना सागेगी इमुंग मनुंग तमा पांगथोकचरगनी पाउजेनजरिबा श्री सापम इबोचौ सिंह मपुबो श्रीमती सापम ओंबी मेमपाकवी देवी मबो श्री सापम सुंदर सिंह अपोकपा श्रीमती सापम ओंबी अनिता देवी मामा खोंजोम बाजार मरी लेनबा सिंगदा अपुनबा नुपी कांगलुप सापम मये लेकाई मैरा पाइबी की माइकैदगी करिगुंबा अमथंग खंगहंजरी अपुनबा नुपी कांगलुप सापम मये लेकाई मैरा पाइबी कांगलुपना कोनबा मफम मसिदा टेंडर लोटरी अमदी माइक्रो फाइनांस लोइनना थागी सेंदोय असिना चिंगबा कया असि कोविड-19 मरम ओइरगा जनवरी 2021 फाउबा लेपिनबा मरी लेनबा सिंगदा खंगहंजरी मसिगी मरमदी लमदम मसिदा लेरिबा मियाम पुनमक असि नौमगी सुरगा चाबा अयाम्बा ओइबना हौजिक असुकी मतिक वानाबा हाइबदु ओइरे मसिना थागी सेनखाई टेंडर लोटरी माइक्रो फाइनांस के नौमगी खोंबा सेनफम अमदी तोंगा तोंबा सेंदोय हुनबना चिंगबा असि अवाबा ओइनरे मसिना मरम ओइदुना हारिबा सिंग असिगा मरी लेनरिबा सिंगना प्रजागिदमक खनबिरगा हारिबा सिंग असि लेपिननबा मरी लेनबा सिंगदा नोलुकचरी खंगहंजरिबा प्रेसिडेंट सापम बलालैमा सेक्रेटरी सापम रोमा देवी अपुनबा नुपी कांगलुप सापम मये लेकाई मैरा पाइबी
ꯂꯥꯌꯦꯡꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯑꯌꯨꯛ ꯄꯨꯡ 11 ꯐꯥꯎꯕꯗ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯐ꯭ꯔꯤꯑꯣ ꯐꯥꯔꯃꯥꯁꯤꯗ ENT ꯑꯃꯁꯨꯡ ꯑꯣꯔꯊꯣꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ENTꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯃꯈꯜꯁꯤꯡꯗꯤ ꯅꯥꯀꯣꯡꯗ ꯄꯣꯝꯕ ꯅꯥꯀꯣꯡ ꯂꯥꯏꯐꯨꯜ ꯇꯧꯕ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯂꯩꯕ ꯅꯥꯀꯣꯡꯗ ꯃꯁꯨꯝ ꯇꯥꯕ ꯅꯥꯇꯣꯟꯗ ꯅꯥꯍꯤ ꯇꯥꯕ ꯁꯥꯏꯅꯁ ꯊꯨꯡꯕ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯄꯣꯝꯕ ꯈꯅꯥꯎ ꯅꯥꯕ ꯈꯅꯥꯎ ꯆꯥꯎꯈꯠꯄ ꯈꯅꯥꯎꯗ ꯃꯇꯪ ꯄꯣꯝꯕ ꯇꯣꯟꯁꯤꯜ ꯂꯩꯕ ꯊꯥꯏꯔꯣꯏꯗ ꯂꯩꯕ ꯈꯣꯟ ꯁꯤꯕ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ナコꯡꯗ ꯉꯪꯕ ꯑꯃꯗꯤ ENTꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯣꯔꯊꯣꯒꯤ ꯑꯣꯏꯕ ꯑꯅꯥꯕ ꯃꯈꯜꯁꯤꯡꯗꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯉꯛꯂꯤ ꯅꯥꯕ ꯈꯣꯡꯈꯨꯠ ꯆꯤꯛꯄ ꯅꯥꯕ ꯍꯛꯆꯥꯡ ꯊꯤꯟꯒꯥꯏꯕ ꯃꯁꯟ ꯄꯦꯟ ꯇꯧꯕ ꯈꯨꯎ ꯈꯨꯖꯦꯡ ꯈꯨꯅꯤꯡ ꯅꯥꯕ ꯇꯥꯡꯗ ꯅꯥꯕ ꯈꯣꯡꯈꯨꯠ ꯁꯤꯊꯕ ꯆꯠꯄꯗ ꯈꯨꯅꯤꯡ ꯅꯥꯕ ꯈꯣꯡꯈꯨꯠ ꯂꯩꯊꯦꯛꯄ ꯈꯣꯡꯈꯨꯠ ꯇꯦꯛꯄ ꯁꯔꯨ ꯀꯥꯏꯕ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯁꯔꯨꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗ ꯂꯩꯕꯤꯔꯕꯗꯤ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯐ꯭ꯔꯤꯑꯣ ꯐꯥꯔꯃꯥꯁꯤꯗ ꯉꯁꯤꯃꯛ ꯕꯨꯀꯤꯡ ꯇꯧꯕꯤꯍꯧ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯎ 7005-096959 ꯑꯃꯨꯛꯇꯪꯒ ꯍꯟꯅ 7005-096959 ꯍꯥꯡꯗꯣꯛꯆꯔꯦ ꯌꯥꯏꯐꯕꯤ ꯑꯥꯏ ꯀꯦꯌꯔ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤꯔꯛꯎ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯉꯥꯛꯄꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯌꯨ 7395957341 Office of the Citizen Association for Rural Development CART Wabagai Hariba Association asigi maikaidigi kariguma mutang khanganjari Microfinancing na paisa thadabiduna imung manunggi mateng kaya marum pangbiri loina na matung dasu kaya rakhana mateng pangbirakini adubu hauzi pandemic oiraba COVID-19 gi laina asina maram oiduna senfam sing asi singatpa matamda sura nomlaga chajaba kaya marumdi awaba oiri haibadi kathel hangdaba amadi nongmagi sufam nompham leitabana Microfinancing asigi paisa singatpada awaba amu oiri maram asina Microfinancing na matam kharadi collection asi lakpidanaba haizari ba punba lekaidi wabagai kadajit wabagai makha lekai wabagai kairak lerak chauba wabagai mayai lekai wabagai tingel lekai wabagai tera urak wabagai mairembam wabagai thambal chingya wabagai yangbi maning amadi mamang loinana wabagai awang lekai matam khara leraga suba nomba yaraba matam aduda hanagumna adumak paisa singatchage masigidamak microfinance tawbiriba singna warobidanaba nolukchari Khanganjariba SK Sorje President Citizens Association for Rural Development CART Wabagai Piles samasung sinus tonsil layingjari Piles naduna manung changba nungaitaba nungsang nabadu thengnaba tongan ba layong kaya pumnama akaknaba matongni manungde iwawadana pupha fahanba ngamjari loinana sinus tonsil gi layong singdi kok chikpa ngauba mit sengna udaba siran thangba sor honbada waba lok khuba ngakli naba naton phungatpa tumbada nakhokpana chingba nungaitaba singase sinus amasung tonsil na oheli Hariba laina sing ase akaknaba numit manganigi manungda pungpha fahanba ngamjari atopa mafam kaya da laying lubada phaba ngamdaba kaya mafam asida laying badagi afaba kaya oikhre panjari banaba sing asibu sungyeng yengdriba singna anabagi machak nowana khangduna leribadu amuktang yeng thokpiduna nungaina lebiu laina sing haibadi pile sinus tonsil gi anaba sing ase mamangda chama mai pakna laying jakraba ngaktani laying jaribo oja Alauddin sangayung pham part 1 ediga mamang lamlong mari phangba tawar makhong akopa marol gi dama call tobiu 9366562974 amukana 9366562974
ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯒꯤ 139 ꯁꯨꯕ ꯏꯄꯤꯁꯣꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯈꯣꯝꯖꯤꯟꯕ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯔꯤꯕ ꯖꯦꯝꯁ ꯍꯦꯒ꯭ꯔꯨꯖꯝ ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯦꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ngasi amu poduna laksari diamond radio channel gi crime reports chamaga marphutara nipan suba tangkak mamangda santok chakiba DGP versus Ruchika hariba tangkak sigi ani suba tangkak ahanba tangkak ta dona tabikre Ruchika hariba nupi masa si tennis sanaba pamba chahi 35 khokta ngari bi nupi machani Haryana gi tennis association gi president oiba IPS officer DGP Rathor mahangna president oiki matamaduda Ruchikana mafamaduda tennis sanaba yauba adu mahangna Ruchika bu yamna mitarami masigi matungda mahangna noma mahaki kaada koksinduna Ruchika bu molest tauki masi khakta natana thaudok asigi makha tarakpada Ruchika na imung manungda takpadagi wathok asi asum tapna chauthorki matamaduda police department da pham chauna pari barathor imung asibu singnaduna mahakki mayokta complaint tawi haiduna imung asi mahangna otpa nei bahuraki masigi makha tarakpada Ruchika gi mopanupa Ashu gari huran bagi charge ta police station da olami police ki miot mineida Ashu yamna thine langnaki mangak samda nungdum yansinduna managanda chaina masing khangdana phukirami mahangna police station aduda otpa adu Ruchika amadi apokpa mapa Subhas kauduna thodok adubu yenghalami masigi matungda makhoigi Ashu thadoki loinena makhoina complaint tawkiba complaint adu hando haiduna yanaki asumni yanaraba matungda nung amadi pullibadu lokthokpa matamda Ashu leimaida tuki matam aduda Ruchi amadi Subhas chensinki hoglo Ashu kedurge hoglo se papa leire se nangi na khono ko punbo punamak loin thadoi lo chasilo yumda chasilo papa na nung bulo ani lo chasilo yumda chasilo Ashu asumna Ashu lemaida tuba adu gyan taramde matam aduda mahaki apokpa Subhasna Ashu phatanungda thoklabra haiduna pakhaki adubu mahak gyan taraki masigi matungda Ashu makhoina puduna laki chahi 12 khakta ngariba nupa macha aduda police na thina ot naiba aduna lepa phawbu ngamlamde Ruchika amadi apokpa Subhasna Ashubu sauduna puraki asumna imungda changlaki Ruchika imungda yamna kaplami matamaduda mahaki mamanabi Aradhana laklami Aradhana thokiba thodok singsi aina lolomlabadi ngasi thokliba singsi amata thoklam loidabani ai kari nunggi wafam singase ai haidok lambadu Ruchi nangna haridu yam lale nangna madu lolomlabadi Phatraba Rathorna nangbu so rep torambe nangta natana aibu so rep torambe aikhoida natana tungda horokpa kya dasu mahana ijan mahan bagi thodokse mathang yai haiduna satharpe yengo haujiti nang karim to waruran case ase mathang thengna batabane Rathor nongmadi soidana mai thirakigani mahana toruba phattaba thabak adugi phattaba mahidi mahak phang batabane masigi matungda Anand amadi Subhas DGP RR na report ama thakibadu makhoina thiba hoki matamaduda mari leinaba singda Anand amadi Subhas na chakhiram sa DGP RR na inquiry du report pikre CM da soidana pigine haiduna home secretary na harkhibale kibani amukta munamukta check to biyo kedobuge madugi wafamdo inquiry to kibidile adubu aikhoidadi file du pirakhibalete aduga case ase hojiksu loibanati masi makha sathari Sir, please. Amukti yengbiyo. CM da thakre haiba wafamse Home Secretary na harakhiba wafamni. Madugi copy amatang akhoida leirabadi akhoi court ta chatnanabagi damakta akhoi honajage. Yaragadi amukta thibiyo. Aina kya rahana akhoida haijakre. Akhoida di madugumba report to leitre. Aduga karigumba akhoida leiragadi akhoi soidana pinaba honaki. Asumna harakhiramni. Masigi matungda Anand amadi Subhasna unaba lakiba officer adu DGP Rathor gi yumda laki. Rathor sa adongi case adugi matangda nupi masa adugi apokpoga mahaki mamanabaga ngasi lame aduga DGP RR gi report to copy ama piu haiduna
ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯊꯣꯔꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯂꯨꯅ ꯂꯧꯔꯨꯅꯨ ꯃꯇꯝ ꯑꯗꯨꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤꯕ DGP RR ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯅꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝꯗꯨꯗ ꯃꯍꯥꯛꯅ ꯔꯤꯄꯣꯔꯠꯇꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯔꯥꯊꯣꯔ ꯁꯥꯍꯕ ꯀꯣꯄꯤ ꯑꯗꯨ ꯂꯩꯔꯕꯗꯤ FIR ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯦꯁ ꯆꯠꯊꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯗꯤ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯧꯔꯤꯕ ꯖꯥꯠ ꯑꯣꯏꯔꯦ ꯐꯔꯦ ꯄꯥꯎ ꯑꯁꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯕꯁꯦ ꯌꯥꯝꯅ ꯐꯔꯦ DGP ꯁꯥꯍꯕ ꯈꯖꯤꯛꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯣꯄꯤ ꯑꯃ ꯐꯪꯈ꯭ꯔꯕꯗꯤ FIR ꯁꯣꯏꯗꯅ ꯄꯥꯜꯂꯛꯀꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯀꯣꯔꯠꯇ ꯆꯠꯊꯔꯛꯂꯕꯗꯤ ꯑꯗꯣꯝꯒꯤꯁꯨ ꯃꯥꯏꯈꯣꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯌꯥꯝꯅ ꯐꯔꯦ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯁꯤꯟꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯊꯣꯔꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ ꯀꯧꯕ ꯑꯃ ꯐꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯀ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯨꯗ ꯂꯥꯛꯈꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯁ ꯁꯔ ꯂꯩꯖꯔꯦ ꯀꯧꯊꯣꯔꯛꯎ ꯁꯤꯗ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯃꯍꯦꯟꯗ꯭ꯔ ꯖꯤ ꯁꯥꯍꯕ ꯅꯪ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ ꯁꯔ ꯑꯩ ꯖꯦꯜꯗꯗꯤ ꯂꯩꯅꯤꯡꯗꯦ ꯁꯥꯍꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯃꯁꯛ ꯅꯉꯣꯟꯗ ꯇꯥꯛꯀꯅꯤ ꯑꯉꯥꯡ ꯑꯗꯣ ꯅꯪꯒꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯅꯪ ꯖꯕꯥꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯁꯔ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯨꯗꯤ ꯒꯥꯔꯤ 19 ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯂꯩꯔꯤꯕꯅꯤꯅ ꯖꯦꯜꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯦꯗꯅ ꯅꯄꯨꯟꯁꯤꯗꯣ ꯖꯦꯜꯗ ꯂꯣꯏꯕ ꯇꯥꯕꯅꯦ ꯁꯔ ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯖꯕꯅꯣ ꯁꯥꯍꯕ ꯋꯥꯂꯩ ꯄꯥꯔꯩ ꯇꯧꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯎ ꯅꯪꯒꯤ ꯐꯅꯕꯗꯣ ꯑꯩ ꯑꯗꯨꯃꯛ ꯇꯧꯈꯤ ꯁꯥꯍꯕ ꯃꯗꯨ ꯍꯥꯏꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯑꯗꯨꯒꯤꯗꯤ ꯄꯪꯒꯅꯨꯅꯦ ꯀꯁꯇꯗꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦꯅꯦ ꯅꯪ ꯑꯗꯨꯝ ꯂꯣꯠꯂꯒ ꯂꯩꯈꯤꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯗꯣ ꯑꯩꯈꯣꯏꯗ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯐꯅꯤ ꯁꯥꯔ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯟꯗꯤꯞ ꯖꯤ ꯁꯥꯔ ꯃꯍꯥꯛꯀꯤ ꯀꯟꯐꯦꯁꯟꯗꯣ ꯑꯗꯨꯒ ꯃꯌꯨꯝꯗꯒꯤ ꯑꯥꯁꯨ ꯑꯃꯨꯛꯁꯨ ꯐꯥꯔꯨꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯣ ꯀꯟꯈꯠꯂꯝꯂꯒꯅꯤ ꯑꯅꯝ ꯀꯟꯕ ꯃꯄꯥ ꯂꯝꯍꯦꯟꯕꯤ ꯁꯛꯍꯦꯟꯕꯤ ꯃꯆꯦꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯔꯨꯆꯤꯀꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯍꯣꯏ ꯅꯈꯣꯏ ꯅꯆꯥꯅꯨꯄꯥꯗꯤ ꯁꯥꯍꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯪꯉꯤꯁꯤꯅꯤꯅꯦ ꯅꯆꯥꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣ ꯁꯥꯍꯕ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯅꯈꯣꯏꯅ ꯐꯥꯔꯒ ꯐꯨꯔꯛꯄꯒꯤ ꯃꯁꯥ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯈꯣꯏ ꯊꯧꯅꯥ ꯌꯥꯝ ꯐꯗꯥꯏꯅꯦ ꯅꯈꯣꯏ ꯊꯧꯅꯥ ꯌꯥꯝ ꯐꯗꯥ ꯍꯥꯏꯕ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯒꯦꯡ ꯑꯃ ꯊꯣꯛꯂꯛꯑꯦ ꯃꯍꯥꯛ ꯃꯁꯥꯅ ꯅꯆꯥꯅꯨꯄꯥ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯕꯅꯤ ꯃꯁꯤ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯍꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯤꯡꯂꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯄꯨꯊꯣꯔꯛꯑꯣ ꯅꯆꯥꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣ ꯕꯤꯅꯦ ꯖꯦ ꯁꯥꯍꯕ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯉꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤ ꯄꯨꯊꯣꯔꯛꯑꯣ ꯁꯥꯍꯕ ꯄ꯭ꯂꯤꯁ ꯑꯩꯈꯣꯏꯒꯤ ꯑꯁꯨꯗꯤ ꯐꯥꯕꯤꯌꯨꯅꯨ ꯄ꯭ꯂꯤꯁ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯆꯒꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦꯅꯦ ꯒꯥꯔꯤꯗꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯂꯤꯕꯅꯤꯅ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯌꯥꯝ ꯊꯨꯅ ꯂꯝꯕꯤ ꯊꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯃꯨꯡꯗꯒꯤ ꯑꯥꯁꯨ ꯄꯨꯊꯣꯔꯛꯈꯤꯔꯝꯃꯤ ꯃꯄꯥꯅ ꯃꯆꯥ ꯑꯗꯨ ꯄꯨꯈꯤꯗꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯔꯨꯆꯤꯀꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯒꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯥꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯅ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯅ ꯑꯥꯁꯨꯕꯨ ꯄꯨꯗꯨꯅ ꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯔꯥꯏꯕꯛꯇ ꯆꯩꯅ ꯀꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯏꯟꯊꯨꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯑꯥꯁꯨ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯗ ꯍꯥꯏꯈꯤ ꯑꯕꯜꯗ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ ꯁꯥꯍꯕ ꯒꯥꯔꯤꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯅꯠꯇ꯭ꯔꯒꯗꯤ ꯒꯥꯔꯤꯁꯤ ꯍꯧꯖꯤꯛꯇꯤ ꯊꯧꯕ ꯌꯥꯔꯣꯏ ꯁꯥꯍꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯐꯥꯔꯤꯕ ꯑꯥꯁꯨꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯃꯈꯨꯠꯁꯤ ꯄꯨꯜꯂꯒ ꯂꯝꯕꯤꯗ ꯆꯤꯡꯉꯒ ꯆꯠꯄ ꯇꯥꯕꯅꯤ ꯀꯃꯣꯟ ꯃꯈꯨꯠ ꯑꯁꯤ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯨ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨ ꯑꯁꯨꯝꯅ ꯑꯥꯁꯨ ꯃꯈꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯥꯁꯨꯅ ꯃꯍꯥꯛ ꯌꯥꯎꯗꯦ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯂꯤꯁꯅ ꯇꯥꯈꯤꯔꯝꯗꯦ ꯃꯈꯨꯠꯇ ꯊꯧꯔꯤ ꯄꯨꯜꯂꯒ ꯁꯥ ꯁꯟ ꯄꯨꯜꯂꯒ ꯆꯤꯡꯕꯒꯨꯝ ꯑꯥꯁꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯥꯁꯨ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯄꯨꯂꯤꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯝꯕꯤꯗ ꯂꯩꯔꯝꯂꯤꯕ ꯆꯠꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯅꯥꯆꯨꯡꯗꯅ ꯑꯥꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯕꯥꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯈꯤ ꯃꯆꯥꯅꯨꯄꯥ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯍꯥꯏꯖꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯐꯥꯕ ꯂꯥꯛꯄ ꯄꯨꯂꯤꯁꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯥꯕ ꯑꯁꯨ ꯄꯨꯈꯤꯕꯅꯤ ꯁꯥꯕ ꯑꯩ ꯑꯁꯨ ꯎꯅꯖꯒꯦ ꯁꯥꯕ ꯁꯤꯗꯗꯤ ꯅꯆꯥꯅꯨꯄꯥ ꯄꯨꯔꯛꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕ ꯁꯥꯕ ꯍꯧꯖꯤꯛꯀꯗ ꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯁꯥꯕ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯐꯥꯏ ꯍꯥꯏꯗꯨꯕꯨ ꯑꯩꯈꯣꯏ ꯎꯕ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯐꯥꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯌꯥꯎꯕ꯭ꯔꯕ ꯑꯩꯈꯣꯏꯗꯅꯦ ꯕꯗꯅꯥꯝ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯥꯏ ꯍꯥꯏ ꯌꯥꯕ꯭ꯔꯣ ꯅꯠꯇꯦ ꯁꯥꯕ ꯂꯝꯕꯤꯗ ꯆꯠꯄ ꯆꯠꯑꯣꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯎꯍꯧꯕꯅꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯊꯧꯔꯤ ꯄꯨꯜꯂꯒ ꯆꯤꯡꯗꯨꯅ ꯆꯠꯈꯤꯕꯅꯤ ꯁꯥꯕ ꯑꯩ ꯄꯨꯂꯤꯁ ꯑꯩꯈꯣꯏꯗ ꯕꯗꯅꯥꯝ ꯇꯧꯒꯅꯨ ꯂꯣꯀꯞꯇ ꯂꯩꯒꯦꯔꯣ ꯆꯠꯂꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯐꯝꯗ ꯍꯥꯏꯔꯨꯁꯣ ꯅꯪꯅ ꯋꯥꯀꯠꯅꯤꯡꯕ ꯃꯐꯝꯗꯅꯦ ꯋꯥꯀꯠꯂꯨꯁꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯕꯥꯁ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯨꯆꯤꯅ ꯑꯁꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯕꯥꯁꯅ ꯈꯨꯝꯂꯛꯈꯤ ꯔꯨꯆꯤ ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯗꯦ ꯑꯗꯨꯒ ꯑꯁꯨ ꯐꯥꯕ ꯂꯥꯛꯄ ꯄꯨꯂꯤꯁ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯗꯦ ꯂꯩꯍꯧꯔꯤꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯉꯁꯥꯏ ꯐꯥꯕ ꯂꯥꯛꯄꯗ ꯌꯥꯎꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯄꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕꯗ ꯔꯨꯆꯤ ꯀꯞꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯑꯁꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯝꯗꯨꯅ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯨꯕ ꯆꯩꯕ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯊꯛꯂꯝꯗꯦ ꯆꯥꯛꯁꯨ ꯄꯤꯖꯔꯝꯗꯦ ꯑꯁꯨꯝꯅ ꯐꯨꯕꯒ ꯆꯩꯕꯒ ꯌꯥꯝꯅ ꯊꯤꯅ ꯃꯍꯥꯛꯄꯨ ꯇꯣꯔꯆꯔ ꯇꯧꯔꯝꯃꯤ ꯁꯦ ꯐꯣꯟꯁꯨ ꯄꯥꯏꯌꯨ ꯁꯤ ꯐꯣꯟꯁꯨ ꯄꯥꯏꯌꯨꯅꯦ ꯅꯪꯒꯤ ꯅꯄꯥꯅ ꯀꯦꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯅ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯈꯤ ꯃꯗꯨ ꯅꯠꯇꯗꯅ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯅꯄꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯣꯏ ꯅꯪꯒꯤ ꯅꯆꯦ ꯑꯣꯛꯇꯕꯤꯗꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ DGP ꯔꯥꯊꯣꯔꯗ ꯃꯍꯥꯛꯅ ꯁꯤꯡꯅꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯁꯦ ꯐꯣꯟꯁꯤꯗ ꯍꯥꯏꯌꯨ ꯅꯠꯇꯦ ꯁꯥ ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯀꯔꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯆꯩ ꯑꯁꯣꯟꯕ ꯆꯥꯔꯕꯁꯤ ꯅꯪ ꯅꯅꯝ ꯌꯥꯝꯅ ꯀꯜꯂꯤ ꯃꯥꯅꯤ ꯃꯊꯧꯅꯥ ꯐꯕ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯄ ꯐꯪꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ ꯁꯟꯗꯤꯞ ꯖꯤꯁꯞ ꯃꯁꯤ ꯃꯆꯤꯟ ꯁꯦꯡꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯨ ꯃꯆꯤꯟ ꯁꯦꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯠꯅꯩꯌꯨ ꯑꯗꯨꯒꯅꯦ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯖꯤꯁꯞ ꯑꯁꯨꯝꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨ ꯄꯨꯂꯤꯁꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯗ ꯔꯨꯆꯤꯀꯥ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯄꯥꯝꯖꯕ ꯃꯁꯥꯟꯅ ꯇꯦꯅꯤꯁ ꯃꯍꯩ ꯃꯁꯤꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯊꯕꯛ ꯃꯧꯄꯥꯅꯨꯄꯥꯒꯤ ꯑꯋꯥꯕ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯍꯤꯡꯕ ꯄꯥꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯔꯛꯈꯤꯕ ꯍꯨ ꯂꯤꯛꯂꯤ ꯑꯃ パイꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯃꯈꯩ ꯀꯞꯆꯈꯤ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯅꯨꯄꯥꯒ ꯃꯍꯥꯛꯀ ꯁꯥꯟꯅꯕ ꯍꯔꯥꯎꯅ ꯃꯄꯥꯒ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯕ ꯃꯃꯥꯅꯕꯤ ꯑꯔꯥꯙꯅꯥꯒ ꯁꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯅꯤꯡꯁꯤꯡꯖꯗꯨꯅ ꯍꯨ ꯂꯤꯛꯂꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯔꯨꯆꯤꯀꯥꯅ ꯊꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯨꯡ ꯆꯍꯤ 3 ꯊꯥ 5 ꯅꯨꯃꯤꯠ 13ꯅꯤꯒꯤ ꯃꯇꯨꯡꯗ ꯔꯨꯆꯤꯀꯥ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯍꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯔꯨꯆꯤꯀꯥ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ DGP ꯔꯥꯊꯣꯔ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯈꯣꯜ ꯑꯍꯧꯕ ꯕꯝꯕꯨꯂꯥ ꯀꯌꯥ ꯊꯥꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯃꯍꯥꯛ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨ ꯊꯛꯄ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯀꯦꯁ ꯑꯣꯏꯕꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯨꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯨꯕꯥꯁ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯥꯊꯣꯔ ꯂꯩꯔꯝꯈꯤ ꯀꯔꯤ ꯀꯥꯟꯅꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯥꯟꯅꯒꯦꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯅꯣꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯁꯨꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯅꯆꯥꯅꯨꯄꯤꯗꯨ ꯃꯥꯡꯂꯦꯗꯣ ꯑꯣ ꯀꯌꯥꯗ ꯄꯥꯝꯃꯨꯖꯈ꯭ꯔꯕ DGP ꯑꯩ ꯏꯆꯥ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ
ꯑꯣ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯆꯦꯁꯤꯗ ꯁꯥꯏꯟ ꯇꯧ ꯁꯦ ꯀꯣꯂꯝ ꯂꯩꯔꯦ ꯆꯦꯁꯤꯗ ꯁꯥꯏꯟ ꯇꯧ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯦꯖ ꯃꯗꯨꯗ ꯁꯥꯏꯟ ꯇꯧꯒꯗꯧꯔꯤꯕ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯆꯥꯅꯨꯄꯤꯒꯤ ꯃꯤꯁꯤ ꯑꯁꯦ ꯅꯈꯣꯏꯗ ꯆꯤꯡꯅꯩ ꯔꯤꯄꯣꯔꯠ ꯑꯃ ꯏꯔꯒ ꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯃꯨꯛ ꯍꯟꯅ ꯇꯧꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯄꯣꯁꯠꯃꯣꯔꯇꯦꯝ ꯍꯥꯏꯕꯁꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯗ ꯊꯥꯡꯅ ꯃꯆꯦꯠ 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 ꯂꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨꯗ ꯊꯥꯡꯅ ꯑꯃꯨꯛ ꯂꯦꯟ ꯑꯃꯨꯛ ꯐꯣꯠ ꯑꯃꯨꯛ ꯂꯦꯟ ꯑꯃꯨꯛ ꯐꯣꯠ ꯑꯗꯨꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯑꯁꯤ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ इमुंग मनुंग चिंगनब लेरी असुमना हायरगा पोस्टमोर्टेम दो अनिरक अहुमलक मरीरक मसा अदु मचेत मचेत लेलहन बदुबु नंगबु यारगदरो डीजीपी यारे आई चेसिदा साइन तौजरके कदाय से सिदा लेरी आई इचानुपीगी हक्चांगदो आई पुजरके अदुनीदना असुमना रुचिगे असीब हक्चांग अदु मपाना पुदुना पोलोइखिरमि रुचिकागी पोलोइबदा आशु याउखिदे मरमदि आशु कदाइदा लेखि हाइबा खंगदे पोलोइबा लोइबगी मथंगी नुमिता थोंगांदा आशु गाड़ी अमदगी थमलमखि महाक मसा फावबा चटपा ngमखिदे अमदि इमुंग अदुदा महाक सेकौ तौदुना अमुक तु अमुक होगत महाक जुमदा चंगलखि मतम अदुदा इमुंगदगी सुभाषना थुलक्तुना आशु आशु नंग कदाइ लेरुगे नागे नंग कदाइ लेरुगे से हौगलो से बाबा आई नागे अमम बका मदम खोइना अइबो यामना थिनो ओट नैदुना थमे दुगा हौजिकता थोंगाना सिदा मखोइना थादोकपिरमबनि आशु नंगी नचेदो रुचिका ताइबंग थादोखरे आशु करिनो बाबा हाइसिबो अइगी चेबो बाबा अइगी चेबो ओ नो आशु नंगी नचे पोलोइबो फावबा नंग यावबो फंखिद्रे बाबा इचे रुचि कमाइना सिबनो कनाना हालिनो थोकलिबा थुदोक सिदगी चैना सिंग असि खांगबा ngमद्रदुना मसा मतंदा हुथक्तुना सिबनि नते बाबा मसि पुनुमकसे डीजीपी राठौरना थोनमने अइगी सेना सेलिबसे डीजीपी राठौरना अइगी सेसे डीजीपी राठौरना हाटपन आशु करिगुम्बा मतो उपाय लेरर कनबदा मपा लेत्रबा अचौबा पुलिस की फम अमा पारिबा माका अइखोइगा सिंगनबा हाइबसे करिगुम्बा मतो ओइरर लो इमुंगदो चंगसिलो असुमना इमुंगदो चंगखिरमी अमरोमदा रुचि महाकी मिसी असि इमुंगी लेता लाइरगा मरी लेनबा केस अमा ओइना मनिंग थुंगदबगी मिसीदे सीबनी हाइदुना डीजीपी राठौरना रिपोर्ट अमा इखि डीजीपी राठौर की मियोट मिने अमदी महाकी अटेम्प्ट टू रेप मोलेस्टेशन हाइरिबसिंग असिदा करिगुम्बा मत मरी लेना हलमदे मसिगी मतुंगदा रुचिका लेखिदबना केस असिदगी खर कोमथोक्तुना राठौर की मथक्ता लेरंबा इंक्वायरी अदुसु अरेंबा ताकी अमदी महाकी मथक्ता लेरंबा सिक्योरिटी की अथिंगबा अदु स्टेट सरकारना पुमलौ लौथोकी रुचिका लेखिद्रबा मतुंग सुभाष मयुम थादोक्तुना आसुगी तुंगी पुंसिगिदमा अतोप मफम अमदा लेरगे हाइदुना युम अदु योंथोक्लगा इमुंग मनुंगदगी पोतचै होंदोरखिरमी मतम अदुदा युम थंगनबदा लेबदा महाकी ममानबा आनंद सुभाष रुचिका अइगी सुइचागुमने अइदी नंगने युम थादोक्तुना चटपसे अइदी पामदे आनंद अइगी चानुपी रुचिका मांगरे अदुबु अइगी चानुपा आसुसे अइ महाक्ति मांगबा पामद्रे महाकी तुंगी खंदरबदी अइना हेंग मथक्ता चटखरगा अइना मखोइगी ममादा करी पाखुम पिगनी आनंद फरे सुभाष नंगना दु योखरबदे मतम अदुदा आराधना आसु नंग अखोइबो कावगनुगो अखोइगा लापना लेरबसु नंग नुंतिगी चेचेदा फोन तौरुको होय चेचे अखोइ चलुखि
ai nungti gi phone torokani ai gi che ruchika leitrabani na hojik te ai gi che haibabu che aradhana khakta ngai ai soidana phone torokani aso lairik kana pa nang mi mo igedabani tholiba thodok si nang khangedana papa gi mateng pang nang afaba mi mo ina bo hnagadabani hoi che akhoi chalu ki masigi makha tharakbada aradhana na mahaki mapa anand hai papa hanak mapoki ai imanabi ruchi lagloroi ko papa lagloroi aradhana adubu subasna case solution ba pamlabasu ai nangi namanabi ruchi gidamak achumba phangnena na bigidamak nangi namanabi ruchi gidamak ai hanba leitano hona kigani ruchi se nangi namanabi ni ai gidi icha gumlabani mamonda tholiba thodokse ai gi icha da thopagum aina khale ai masigi damak thawai tharabasu thagani aina hanba leitana aini hingliba makai ruchika ge chumbu puthokani masigi matungda ruchika gi case asi paina nananabagi damak ananna hona bahoraki asumna case asi makhatana chathar kadori haibara thorna khangki masigi matungda anangi imungda mi thajindunu kihanba imung manungda dhap tawba amadi case asi paiganu haiduna yamna kihanba kya torki adubu rathor ananna kari tawbungam apokpa mapa subasna phawba kidunu mayum thadokduna chatkrabada kari tawbungam gani haiduna khanki asumna matam khara hoki matam khara hokraba matungda aradhana mahak luhongnabagi haina singnaki Australia da leba nupa amaga mahak luhongki India thadokduna mahak Australia da chatki adubu anand haukiba thokiba thodok asigi matangda kari tawba yabage haiduna mahak ukil kayaga leptana tanabadi mahak toklamde masigi matungda sarkar amalaki amuk sarkar adu amuk chatki court ki thongjinda mahak thong tattana dumak thilami aradhana na Australia da mayum palabasu aradhana na mahak ki mapa ananna mamanabi adugi damak achumba phangnana nabagi damak thangal iba khongthang aduda mahak so adumak leptana sogalami tattana mapaga wari sanaduna ruchi gi thodok asigi matangda case ama mayok nanana nabagi damak honariba aduda sogat khirami asumna chahi kaya haukraba matungda ukil naha ama thengnaki ukil adugi maming Pankaj Bharadwaj matam aduda Pankaj hariba ukil asina case asigi damak mahak lupa ama phawba phi loro hairaki amadi mahak ngamnana nabagi damak case asi thengnage hairaki adubu mahakna ananda haiki anansa ahanbada case asi thengnana nabagi damak RR Singh report ado CM da thaki haibadu madugi copy amatang leirabadi aikhoina case ase soidana mai pakani Rathor gi mayokta FIR ma panba yagani aduga khoina court appeal tobu yagani adubu RR Singh report adudi anana thiba matamda phanglamde amaromdana DGP Rathor mahak ki pham adu hanjinduna mahak mathau toba hurki mahakna tawriba thabak sing aduda mahak mana kaya phangba yaba thabak kaya torki police ki medan president gi maikai digi pine nanabi wafam phawbada khanaba horki mathang mahak mai pakpa haibadu oiraki adubu chahi ohum leiraba matungda amuk RR Singh report adugi copy ama ananna wana phangkhirame matam aduda molest tawkiba matam adudagi paragana chahi nipan suicide tawkiba chahi dagina paragana chahi manga masigi matungda court ta appeal tawkhirame amadi court na tholiba thodok asigi matangda CBI de inquiry tawnana nabagi damak hukum thokhirame CBI na inquiry tawba hoki amadi Rathor ge office ta CBI officer ani laglaga Rathor unarame matam aduda Rathor naiki officer RR Singh ege yamna nungaine daba lebena mahangna report ado yamna lane irambagi wani karisu nattaba karisu mari leine daba wafamnida madu punamakto minamba ngaktani minambu rabadi achumana karino chahi taramanga khatangari biru chikabu nahakna molest tobu natro no officer madu aranba wafamni DGP adomna ruchika gi family da ot panai bai heman badagi imung adu lefam chapam khangde haiba sisu aranbo igadro officer madu minambani haijin bangaktani sem saba ngaktani ni makhoi nei bu kalaktana haijin bangaktani
ꯑꯗꯣꯝꯅ ꯀꯥꯔ ꯍꯨꯔꯥꯟꯕ ꯃꯍꯦꯟꯗꯔ ꯀꯧꯕ ꯑꯃ ꯐꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯖꯦꯜꯗꯁꯨ ꯍꯧꯖꯤꯛ ꯂꯩꯇꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯗꯨꯗꯤ ꯑꯣꯐꯤꯁꯔ ꯃꯍꯥꯛ ꯕꯦꯜ ꯍꯦꯛ ꯐꯪꯕꯒ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯊꯤꯕ ꯈꯪꯗꯕꯅꯤ ꯗꯤꯖꯤꯄꯤ ꯁꯥꯍꯕ ꯔꯨꯆꯤꯒꯤ ꯃꯄꯥꯅꯨꯄꯥ ꯒꯦꯡ ꯑꯁꯤꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯥꯅꯈꯤꯕ ꯉꯥꯏꯈꯣ ꯑꯣꯐꯤꯁꯔ ꯑꯁꯨꯛ ꯀꯨꯏꯔꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯛꯈꯠꯇꯨꯅ ꯂꯩꯔꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯝꯁꯦ ꯗꯤꯖꯤꯄꯤꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗꯨ ꯑꯩꯒꯤ ꯀꯣꯛꯇ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗ꯭ꯔꯣ ꯃꯗꯨ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯗꯣꯝꯒꯤ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯂꯤꯕꯤ ꯑꯃꯗ ꯃꯣꯂꯦꯁ ꯇꯧꯕ ꯇꯦꯅꯤꯁ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯁꯁꯄꯦꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕꯁꯤ ꯅꯍꯥꯛꯀꯤ ꯊꯕꯛꯂꯣ ꯃꯤꯁꯇꯔ ꯔꯥꯊꯣꯔ will you please tell me disciplinary ground karino officer madudi course ke apamane fattaba sanaroidi matou karamna semgadoribano no DGP for your kind information aikoi suspension ge order do aikoi munna parabne ruchika indisciplinary leibagi suspend tobane haibase karimata wafam adu pande officer thaudoga se 1993 gi one ꯑꯩ ꯇꯁꯦꯡꯅ ꯈꯔꯁꯨ ꯑꯗꯨꯝ ꯀꯥꯎꯔꯦ ꯑꯗꯨꯗꯤ DGP ꯔꯥꯊꯣꯔ ꯑꯗꯨꯗꯤ ꯃꯁꯤꯃꯁꯨ ꯀꯥꯎꯔꯝꯂꯅꯤ ꯑꯗꯣꯝꯅ ꯃꯔꯝ ꯂꯩꯇꯅ ꯔꯨꯆꯤꯀꯥꯕꯨ ꯑꯗꯣꯝꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯣ ꯑꯣꯐꯤꯁꯔ ꯃꯇꯝꯗꯣ ꯍꯔꯤꯌꯥꯅꯥꯒꯤ ꯂꯣꯟ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯣ ꯑꯩꯅ ꯑꯣꯏꯕꯅꯤ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯃꯔꯨꯝ ꯑꯩꯅ ꯀꯧꯏ ꯃꯈꯣꯏꯒ ꯎꯅꯩ ꯃꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯁꯦ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯗꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯩꯁꯨ ꯄꯨꯂꯤꯁꯅꯤ ꯅꯈꯣꯏꯁꯨ ꯄꯨꯂꯤꯁꯅꯤꯗꯅ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯅꯁꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ anything you want ꯃꯤꯁꯇꯔ ꯔꯥꯊꯣꯔ ꯑꯗꯣꯝꯒꯤ ꯅꯆꯥꯅꯨꯄꯤꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯒ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯒ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯎꯊꯣꯛꯅꯔꯁꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯅꯈꯣꯏꯅ ꯄꯥꯝꯕꯗꯨ ꯀꯌꯥꯅꯣ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯀꯔꯤ ꯈꯨꯝꯒꯅꯤ ꯑꯣꯐꯤꯁꯔ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯄꯣꯁ ꯑꯁꯤ ꯌꯦꯡꯂꯒ ꯅꯈꯣꯏ ꯋꯥ ꯈꯔ ꯉꯥꯡꯉꯨ ꯌꯥꯔꯦ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯒꯅꯤ ꯑꯁꯨꯝꯅ CBIꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯃꯊꯪ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯨꯆꯤꯀꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯆꯍꯤ 9 ꯁꯤꯈꯤꯕ मतुंगदगिने चही 3 लेरब मतुंगदा FIR पानखी केस अदुदा मोलेस्टेशन अमदी सुसाइड तोहनबगी मरम अदु केस अदुदी यावखिरमदे असुमना केस असिगिदमक चार्जशीट थांगलबसु DGP राठौर पुलिस की चीफ ओइबगी फम अदुदी स्टेट ना दुमक लौथोकलमदे मसिगी मतुंगदा आसुदा पालेब केस अदुगी मतांगदा हाई कोर्ट ना केस अदु हांगदोखी मतमदुदा कोर्टा आसु कौखी अमदी आसुदु वा हंखे योर ऑनर आई मखोइना अममका अमद पुनसिनदुना थमे अमदी अइबु यामना मखोइना फुइ अइगी इचेगी मरमदा मखोइना अथिबो वाहि क्या हाइखे अदुगा अइबु कार हुरान मने हाइदुना मखोइना कयारान फुगी अहांग बच्चे अमदा मखोइना अइबु सोइ तोहनखी योर ऑनर मखोइना अइबु यामना थिना ओतखी मतम अदुदा नंगना सोइ तोबदु चेदु चेजमने हाबा माने योर ऑनर मसी खक्ता नथि मखोइना इंगोंदा हेरासमेंट यामना तोखी अइंगोंदा नतना अइगी इमुंग मनुंगदुसु मखोइना यामना ततना हेरासमेंट तौ असुमना आसुगी वाफम तारबा मतुंगदा हाई कोर्टना हेरासमेंट पीबगीदमक्ता स्टेट सरकारना कंपेंसेशन पीगदबनी हाइबा ऑर्डर अमा अमु थोखी मसिगी मखा तारकपदा केस असे FIR पानख्रबनीना राठौरना CBI गी हेड ओइबा मियोय अमा तुमिना उनबा लाखिरमे मतमदुदा राठौरना हाइकी सिंह साहब नाहकी नहान थारकपो ऑफिसर सिंगदुदी वा मत ngangnabia yade yamna hei singbo ngakdo oine मखोइसु नुपी अंगांग इमुंग मनुंग लेबा ngaktani aduna नियम चुमना चटपने aduga केस असे सही सुद्रिबि नुपी मचा अमदा चथब केस निना अराइबदि ओइरोय सिंगसा अइगे अयाबा याउदना नखोइना तसेंगना अइगे समना अमा फावबा लेंहनबा ngamgadrene राठौर साहब नंगी समगी वादी तोको नंगी नशा फावबा थक थक निकलगा लेंहनबा ngamgani Oh, good joke. Singh Saab. Aina tajabada Gurugawda adungi yum ama saba hore hai. Adu yamna pare. Adu yum adu aina pumloi loisanba. Haibadi yum du sabagi daita du aingonda sinabiru haijariba. DGP Rathor. Mase police station nate. CBI ge office ni.
अहानबद अई ऑफिसर सिंगदा सेल पिजननबगी होनरप हौजिंगना इंगोंदबो मिस्टर राठौर केस असे डबल केस ओंथोंनबो होनबिरकनो पुलिस की फजखरब मसक अदो नखोय खरना थेलिबन नखोय गुमगी थबकतो सीबीआई दियारो सिंह साहब अइसु लेप्तुना तुमिना संगदुना लेबा हवलदार अमदि नथि अइसे डीजीपी राठौर साहब हौजिक्ति मखाताना डीजीपी ओइगनि हाइबसि थाजद्रे जेल मनुंगदा नंगुम थेंगनरबदि जेल मनुंगदा नंग करी ओइगनि हाइबदो हौजिक्तगी खनबो ऑल द बेस्ट राठौर साहब पंकुई कुइनदी डीजीपी ओइररोइदा असुमना राठौर मफम अदुदगी यामना साउना चटखिरमी मसिगे मतुंग अक्टोबर 2001 दा सीबीआई ना केस फाइल तौरखिरमी सुसाइड तौनबगी मरम पुनमक यावना सीबीआई ना केस अदु थांगलखि अदुबु कोर्ट थेंगनरक मतमददी हाइरिबसिंग अदु मतम अदुदा सुबासना एफआईआर अमत पालमदब मरमना कोर्ट ना वाफम अदु यारमदे करमनदी मतम अदुदा एफआईआर पानगनी एफआईआर पानगदब पुलिस पुनमक्ति राठौर न खुपाई ओइखि असुमना कोर्ट न महाकी मरा लेरे हाइना लौथोरपदु था तरुक जेल द लेबा अमदी सुमना तंगी लुपा लिसिंग अमगी फाइन पीनेननबगिदमा कोर्ट न खंगलखि अदुबु राठौर न लुपा लिसिंग तरागी बोन थमदुना जेल चंगदना बेल द अदुमक थोरखि अदुबु लेपाक मियाम पुनमक्ता राठौर मिनमबनी हाइबसिदी उतखिरमी अदुबु दंदी असिदी लेपाक मियामना अपेनबो ओइखिदे आनंद हारिब मियोय असिना मखाताना केस असी अमुक मायोक नननब सेम साखि मसिगी मतुंग द राठौर केस असिगिदमा कोर्ट कारखि थोकिब थोगदोक अदुदा मियामना खुशाउनब हेलकपदगी कोर्ट लाकप मतमदा राठौर गी ममाइद मियोय अमन चेंसिनदुन नुंगना थोमजिलमखि असुमना थोकिब थोगदोक असिदा अहानबद डीजीपी मरा लेते हाइदुन मियामना खनरमबदु मरा लेरे हाइना कोर्टना लौथोकप हौरकपदगी मियाम हुकना केस असिगी मतांगद इरांग हौरखि मसिगी मतुंगदा राठौर की मथक्ता केस असी मखा ताना थेंगनननबगिदमक सेम साखि चही कया अमुक चंखिरम सांगलब चही कया मरुम चंगलबसु राठौरबु मतिक चाब दंदी पीननननबगिदमक इमुंग मनुंगी माइकैदगी अमदी सुभाष की ममानबा अनन हनब लेक्तन होनखि असुमन मखा तारकपद 2010 दा जेल द चही अमग था तरुक लेबा हाइदुना कोर्ट न राय ताखि हंदकी मतांग असिददी महक बेल पीब यादबगी ऑर्डर थोखि असुमना चांदीगढ़ की जेल दा महक लेखि थौदोक असी सही तराग मापन चंगने इमुंग मनुंग लान थेंगनरब मतुंगदा सुपना तंगी चही अमग था तरुक जेल द लेखि अमबु ओइरबसु मराल लेरब ngakchaw थेक्लब डीजीपी राठौर जेल द चही अमग था तरुक लेखि अदुबु इमुंग मनुंग अमदी आनंद लोइनना आराधना मखाताना केस असी अकनब मोंगोंग द पाननननबगिदमक मखाताना थेंगनखिगनि हाइदुना अदुमक सेम सादुना लेरि मसिगी मतुंगदा सुभाष आनंद आराधना आशु मकोई पुन्ना नोंमा इमुंग द पुलम मतमदुदा सुभाष नाइखि आनंद मसि पुनमक्से नंगनो होनबदगी ngamlibani आइदि तसेंगना आशुगी खलगा केस असी थेंगनब फावबा इपांखिदबन अमबुरे डीजीपी राठौर लेबाक मियामना महाकु फत्तब मी अमनि हाइबसिदी मयेक सेंगना ताले अदुबु हनब लेतना मागी मथक्ता केस थकिगनि मतिक चाब चेराक फंगद्रिब फावबा लेमना तोलो मतम अदुदा आराधना नाइखि अंका ngasi mikubasida ruchi leramlabadi kayada nungaigani ngasidi mahak lande hebado lebak miyamda takledana matam maduda mahakna lottuna lekiba kaptuna lekiba mayamadu ngasi mahak leramlabadi kayada nungaijagani aradana aikhoido otpa miyot minei mayamdo khangba ngamdabadagi masipunamakse mahakna maram oiduna thoklibani haiduna masa mathanta mahakna waraujabadagi थोकदोक्सिंग असि थोखिबनि तसिनमक महक लेरमलबदि ngasiगी नुंगाइरब मिकुपसे कयादा नुंगाइरमगनि असुमना पुलिस डिपार्टमेंट अमगी मिंगचत थियनखिबा डीजीपी राठौर महकना तौब ngamba कया तौरबसु ममै थंगदा अचुम्बा हाइबसिना माइ पाखि ngasiगी केस असिदगी अदोमना करी करी तमसन बिबिया अफबसिंग लोक्सन बियु फत्तबदि नाकंदा थंबियु
लीजरीब तमजरीबसी फिल्म अमगी वारी नथि मीगी वारी ओरबसु अखोइद थोगलोय हानिंगा लेथि अदु ओरबदि थोगलक्त्रिङैदा अमदि थोलक्प मतमदा अखोइ करी थेंनगनि अखोइ मतौ गरमना मायोंगनि अफबसिंग अदुदमक लौसिनबियु मथंगदा केस अमा पुदुना लाक्सगे पुनिंग लेताबियु वाखल फाथबियु अतोनबा लायरबसिंबु मतेंग पांबियु पिकलिबा अंगांगसिंबु नुंसिबियु मीगी नुंगाइतनबा वादे सुंगांग हांगबिरुनु मीबु नुंसिबा तंबियु मीना सोदुंबु नुंसिबिरकनि सनालैपाक इनमदम कंगलैपाकना याइफरे ताबिरिबसिंबु जेम्स हाइगुरजमना अमुकाहना खुरुमजरी ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯒꯤ 139 ꯁꯨꯕ ꯏꯄꯤꯁꯣꯠ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄ ꯈꯣꯝꯖꯤꯟꯕ ꯂꯣꯏꯅꯅ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕ ꯖꯦꯝꯁ ꯍꯩꯒ꯭ꯔꯖꯝ